ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯃꯇꯝ ꯀꯨꯏꯅ ꯋꯥꯔꯤ ꯊꯥꯒꯠꯂꯨꯗ꯭ꯔꯕꯒꯤ ꯇꯨꯡꯗ ꯉꯁꯤ ꯑꯃꯨꯛ ꯃꯌꯥꯝꯒꯟꯐꯝꯗ ꯑꯩ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯈꯥꯝꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯁꯤꯖꯟ 3 ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯈꯥꯝꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯁꯤꯖꯟ 3 ꯃꯇꯝꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10ꯃꯨꯛ ꯇꯥꯔꯤ ꯊꯥꯗꯣꯏꯁꯅꯥ ꯑꯃꯗꯤ ꯇꯝꯐꯥꯌꯥꯏ ꯃꯈꯣꯏ ꯑꯅꯤ ꯍꯩꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯐꯝꯊꯔꯒ ꯃꯤꯠꯅ ꯀꯤꯔꯨꯛ ꯌꯦꯡꯂꯒ ꯊꯕꯛ ꯈꯔ ꯇꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯇꯝꯐꯥꯌꯥꯏ ꯑꯃꯥꯏꯕꯤꯅ ꯍꯩ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯃꯤꯒ ꯎꯕ ꯌꯥꯕ ꯅꯠꯇꯦꯀꯣ ꯃꯤ ꯌꯦꯡꯉꯨ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯊꯥꯗꯣꯏꯁꯅꯥꯅ ꯏꯃꯥ ꯃꯥꯏꯕꯤ ꯀꯅꯥꯝꯇ ꯂꯥꯛꯇꯦ ꯑꯗꯨꯝ ꯇꯞꯅ ꯑꯗꯨꯝ ꯇꯧꯕꯤꯌꯨ ꯋꯥꯔꯤ ꯁꯥꯟꯅ ꯍꯩꯕꯤ ꯃꯈꯣꯡ ꯑꯗꯨꯗ ꯄꯣꯠꯂꯝ ꯆꯩꯔꯝ ꯂꯥꯏꯙꯤ ꯑꯃꯗꯤ ꯄꯣꯠꯂꯝ ꯆꯩꯔꯝ ꯈꯔ ꯀꯠꯊꯣꯛꯂꯝꯂꯕꯒꯤ ꯇꯨꯡꯗ ꯇꯝꯐꯥꯌꯥꯏ ꯑꯃꯥꯏꯕꯤꯅ ꯊꯥꯗꯣꯏꯁꯅꯥꯗ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯔꯞ ꯑꯃꯨꯛ ꯂꯥꯛꯏ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯇꯝꯐꯥꯌꯥꯏ ꯑꯃꯥꯏꯕꯤꯒꯤ ꯃꯌꯨꯝ ꯌꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯊꯥꯗꯣꯏꯁꯅꯥꯅ ꯏꯃꯥ ꯃꯥꯏꯕꯤ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦꯕ ꯑꯩꯗꯤꯅꯦ ꯂꯃꯟ ꯈꯨꯝꯅꯤꯡꯕꯅ ꯉꯥꯎꯔꯕꯅꯤ ꯉꯥꯏꯈꯣ ꯏꯕꯦꯝꯃ ꯊꯕꯛꯁꯦ ꯍꯧꯕꯗ ꯉꯥꯏꯔꯤꯀꯣ ꯇꯞꯅ ꯑꯗꯨꯃꯛ ꯇꯧꯔꯛꯀꯗꯕꯅꯤꯀꯣ ꯊꯕꯛ ꯍꯥꯏꯕꯁꯤꯗꯤ ꯍꯥꯛꯅ ꯇꯥꯕꯁꯨ ꯐꯠꯇꯦ ꯑꯗꯨ ꯏꯕꯦꯝꯃ ꯅꯪꯉꯣꯟꯗ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯑꯗꯨꯝ ꯍꯪꯅꯤꯡꯉꯤꯗꯣ ꯏꯃꯥ ꯃꯥꯏꯕꯤ ꯀꯔꯤ ꯑꯣꯏꯔꯕꯅꯣ ꯐꯅꯌꯥꯝꯗꯤ ꯍꯪꯈ꯭ꯔꯗꯥꯏꯅꯦ ꯑꯗꯨꯝꯅ ꯊꯥꯗꯣꯏꯁꯅꯥꯅ ꯑꯃꯥꯏꯕꯤ ꯇꯝꯐꯥꯌꯥꯏꯗ ꯍꯥꯏꯔꯨꯕ ꯑꯗꯨꯗ ꯑꯃꯥꯏꯕꯤ ꯇꯝꯐꯥꯌꯥꯏꯅ ꯃꯃꯥꯡꯊꯛꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯣ ꯀꯔꯤ ꯀꯝꯗꯧꯅ ꯊꯣꯛꯈꯤꯕꯅꯣ ꯑꯗꯨꯒ ꯅꯤꯡꯊꯦꯝꯕ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯑꯁꯤꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯍꯩꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯊꯥꯗꯣꯏꯁꯅꯥꯅ ꯅꯤꯡꯊꯦꯝꯕꯅ ꯍꯩꯕ ꯃꯒꯨꯟꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯂꯤꯗꯨꯅ ꯈꯪꯍꯜꯂꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯇꯝꯐꯥꯌꯥꯏꯅ ꯑꯗꯨꯛ ꯂꯥꯏꯈ꯭ꯔꯕ ꯃꯍꯩꯁꯤꯡ ꯑꯗꯨ ꯍꯩꯖꯤꯜꯂꯒ ꯃꯍꯥꯛꯅ ꯑꯐꯥꯎꯒ ꯁꯥꯔꯗꯅ ꯀꯔꯤꯃꯠꯇ ꯈꯜꯂꯨꯒꯅꯨꯀꯣ ꯅꯃꯥ ꯑꯃꯥꯏꯕꯤ ꯇꯝꯐꯥꯌꯥꯏ ꯑꯩ ꯂꯩꯔꯤꯗꯅ ꯏꯆꯥꯒꯤꯗꯃꯛꯇ ꯑꯩ ꯍꯣꯠꯅꯒꯗꯧꯔꯤꯕꯅꯤ ꯏꯃꯣꯡꯒꯤꯗꯃꯛꯇ ꯑꯩꯅ ꯄꯥꯝꯕꯣꯝ ꯇꯤꯡꯒꯗꯧꯔꯤꯕꯅꯤꯀꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯊꯥꯗꯣꯏꯁꯅꯥꯅ ꯍꯣꯏ ꯏꯃꯥ ꯑꯃꯥꯏꯕꯤ ꯑꯗꯨꯕꯨ ꯑꯩꯅ ꯈꯟꯖꯕ ꯑꯃꯗꯤ ꯀꯩꯅꯣꯅꯦ ꯍꯥꯏꯌꯨꯅꯦ ꯑꯩꯁꯨ ꯃꯁꯤꯒꯤ ꯃꯍꯩꯁꯦ ꯇꯝꯕ ꯌꯥꯔꯣꯏꯗ꯭ꯔꯣ ꯀꯔꯤꯒꯤ ꯌꯥꯗꯅꯤ ꯇꯝꯊꯣꯛꯁꯤꯉꯥꯏꯗꯅ ꯑꯩꯅ ꯇꯧꯕꯗꯨꯗꯤ ꯅꯪ ꯄꯨꯡꯄꯦꯟ ꯄꯦꯟꯖꯔꯝꯃꯣꯏ ꯅꯁꯥꯅ ꯇꯧꯔꯒꯗ ꯄꯦꯟꯒꯗꯕꯅꯤꯅꯦꯍꯦ ꯋꯥꯐꯝ ꯑꯗꯨ ꯊꯥꯗꯣꯏꯁꯅꯥ ꯍꯔꯥꯎꯈꯤꯕꯅ ꯂꯣꯏꯔꯤ ꯍꯥꯏꯕ ꯉꯝꯗꯕꯗꯒꯤ ꯃꯍꯥꯛꯅ ꯂꯩꯔꯝꯕꯅꯤ ꯃꯍꯥꯛ ꯇꯁꯦꯡꯅ ꯑꯃꯥꯏꯕꯤ ꯑꯃ ꯑꯣꯏꯔꯒ ꯅꯤꯡꯊꯦꯝꯕꯕꯨ ꯊꯦꯡꯅꯒꯦ ꯂꯩꯋꯥ ꯃꯟꯇ꯭ꯔꯅ ꯊꯦꯡꯅꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯍꯩ ꯑꯗꯣ ꯍꯟꯖꯤꯟ ꯅꯤꯡꯁꯤꯡꯗꯨꯅ ꯅꯥꯀꯣꯡ ꯁꯤꯡꯖꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯊꯥꯗꯣꯏꯁꯅꯥꯅ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯏꯃꯥ ꯑꯃꯥꯏꯕꯤ ꯉꯁꯤꯗꯒꯤ ꯍꯦꯛꯇꯃꯛ ꯇꯝꯕꯤꯔꯣ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯇꯝꯐꯥꯌꯥꯏ ꯊꯥꯗꯣꯏꯁꯅꯥꯗ ꯃꯃꯤꯠ ꯑꯗꯣ ꯐꯠ ꯌꯦꯡꯊꯣꯔꯛꯏ ꯑꯗꯨꯗꯨꯒ ꯍꯧꯖꯤꯛ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯁꯤꯗꯕꯨ ꯀꯃꯥꯏꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯇꯝꯒꯗꯧꯔꯤꯕꯅꯣ ꯍꯌꯦꯡ ꯑꯌꯨꯛꯇꯒꯤ ꯍꯧꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯅꯤꯡꯉꯥꯏꯗꯅ ꯑꯗꯨꯃꯛ ꯇꯨꯝꯅꯈ꯭ꯔꯤ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯇꯝꯐꯥꯌꯥꯏ ꯑꯃꯥꯏꯕꯤꯅ ꯊꯥꯗꯣꯏꯁꯅꯥꯗ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯈꯔ ꯇꯝꯕꯤꯕ ꯍꯧꯈꯤ ꯃꯇꯝ ꯑꯗꯨꯗ ꯇꯝꯐꯥꯌꯥꯏꯅ ꯊꯥꯗꯣꯏꯁꯅꯥꯗ ꯅꯪꯅ ꯇꯝꯅꯤꯡꯂꯤꯕꯁꯤ ꯀꯔꯝꯕ ꯃꯈꯜꯒꯤꯅꯣ ꯍꯥꯏꯕꯗꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛꯀꯤ ꯃꯔꯝꯗꯔ ꯅꯠꯇ꯭ꯔꯒꯅ ꯂꯥꯏꯑꯣꯛ ꯇꯤꯜꯂꯣꯛꯄ ꯃꯤꯒꯤ ꯍꯤꯀꯥꯞ ꯇꯦꯡꯀꯥꯞ ꯄꯣꯠꯁꯦꯝ ꯑꯗꯨꯒꯨꯝꯕ ꯉꯥꯛꯊꯣꯛꯅꯕꯒꯤꯔ ꯑꯗꯨꯝꯅ ꯍꯪꯂꯨꯕꯗꯨꯗ ꯊꯥꯗꯣꯏꯁꯅꯥꯅ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯃꯈꯥ ꯇꯥꯅ ꯂꯤꯊꯔꯛꯏ ꯑꯗꯨꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ ꯄꯥꯝꯂꯤꯕꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯍꯩ ꯍꯩꯕ ꯑꯃꯥꯏꯕꯤ ꯑꯃ ꯑꯣꯏꯕ ꯄꯥꯝꯃꯤ ꯑꯗꯨꯒ ꯃꯍꯩ ꯍꯥꯏꯗꯨꯅ ꯃꯨꯛꯆꯔꯤꯕ ꯅꯤꯡꯊꯦꯝꯕ ꯃꯥꯒꯤ ꯂꯨꯔꯦꯟ ꯀꯛꯇꯨꯅ ꯑꯩ ꯁꯅꯥ ꯀꯣꯅꯨꯡꯗ ꯍꯟꯈꯤꯕ ꯄꯥꯝꯃꯤ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯇꯝꯐꯥꯌꯥꯏ ꯃꯁꯥꯗꯣ ꯉꯥꯏꯍꯥꯛꯇꯪꯗꯤ ꯈꯟꯖꯥꯟꯅꯩ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯇꯝꯈꯤꯕ ꯃꯍꯩ ꯍꯥꯏꯕꯁꯦ ꯀꯩꯗꯧꯅꯨꯡꯗ ꯑꯐꯕꯗꯤ ꯑꯣꯏꯒꯟꯗꯦ ꯐꯠꯇꯕ ꯃꯥꯏꯀꯩꯗꯅ ꯍꯦꯟꯅ ꯆꯠꯈꯤꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯈꯜꯂꯕꯒꯤ ꯇꯨꯡꯗ ꯑꯃꯥꯏꯕꯤ ꯇꯝꯐꯥꯌꯥꯏꯅ ꯍꯣ ꯑꯗꯨꯕꯨ ꯍꯥꯏꯌꯨ ꯅꯪꯅ ꯍꯧꯖꯤꯛ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯅꯣ ꯑꯗꯨꯝꯅ ꯍꯪꯕ ꯑꯗꯨꯗ ꯊꯥꯗꯣꯏꯁꯅꯥꯅ ꯑꯩ ꯕꯨꯠ ꯄ꯭ꯔꯦꯠ ꯁꯥꯟꯅꯕ ꯑꯃꯗꯤ ꯑꯩꯒꯤ ꯇꯨꯡꯗ ꯂꯥꯏꯃꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯒ ꯑꯩꯅ ꯆꯠꯂꯨ ꯇꯧ ꯍꯥꯏꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯇꯧꯍꯟꯕ ꯉꯝꯕꯗꯨ ꯄꯥꯝꯃꯤ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯗꯨꯗ ꯇꯝꯐꯥꯌꯥꯏ ꯊꯕꯥꯛ ꯐꯨꯈ꯭ꯔꯤ ꯑꯗꯨꯛ ꯂꯨꯕ ꯑꯗꯨꯛ ꯌꯥꯝꯅ ꯀꯟꯕ ꯊꯕꯛ ꯑꯗꯨꯗꯤ ꯅꯨꯄꯤ ꯅꯪꯅ ꯀꯔꯝꯅ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯇꯝꯐꯥꯌꯥꯏ ꯃꯥꯏꯕꯤꯅ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯐꯥꯎꯕꯗ ꯊꯥꯗꯣꯏꯁꯅꯥꯅ ꯑꯩꯗꯤ ꯅꯤꯡꯈ꯭ꯔꯕꯗꯤ ꯅꯤꯡꯈ꯭ꯔꯤ ꯃꯍꯥꯛꯄꯨ ꯍꯥꯠꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯁꯅꯥ ꯀꯣꯅꯨꯡꯗ ꯍꯜꯂꯔꯣꯏ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯋꯥꯁꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕꯤ ꯇꯝꯐꯥꯌꯥꯏꯅ ꯐꯔꯦ
ꯅꯪꯅꯕꯨ ꯄꯥꯝꯂꯕꯗꯤ ꯁꯔꯣꯏ ꯉꯥꯔꯣꯏ ꯕꯨꯠ ꯄ꯭ꯔꯦꯠ ꯁꯥꯟꯅꯕꯒꯤ ꯂꯩꯋꯥ ꯃꯟꯇ꯭ꯔꯗꯣ ꯅꯪꯉꯣꯟꯗ ꯑꯩꯅ ꯇꯝꯕꯤꯔꯒꯦ ꯑꯗꯨꯒ ꯅꯍꯥꯛꯅ ꯃꯁꯥ ꯃꯐꯝ ꯃꯇꯝ ꯆꯥꯗꯅ ꯄꯪꯁꯤ ꯁꯤꯖꯤꯟꯅꯕꯗꯤ ꯌꯥꯗꯦꯀꯣ ꯐꯠꯇꯕ ꯊꯕꯛ ꯍꯥꯏꯕꯁꯤꯗꯤ ꯌꯥꯔꯤꯕ ꯃꯈꯩ ꯇꯧꯔꯣꯏꯗꯕꯅꯤ ꯅꯪꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯗꯣ ꯑꯐꯕ ꯊꯕꯛꯀꯤ ꯅꯠꯇꯦ ꯑꯗꯨꯅ ꯈꯔ ꯃꯈꯩꯗꯤ ꯆꯦꯛꯁꯤꯟꯕ ꯐꯩ ꯍꯥꯏꯗꯨꯅ ꯊꯥꯗꯣꯏꯁꯅꯥꯗ ꯍꯥꯏꯔꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯕꯨꯠ ꯁꯥꯟꯅꯕ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯑꯃꯗꯤ ꯅꯠꯇꯦ ꯕꯨꯠ ꯁꯥꯟꯅꯕ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏꯅ ꯊꯧꯅꯥ ꯐꯕ ꯑꯃꯗꯤ ꯂꯧꯁꯤꯡ ꯂꯩꯕ ꯑꯃꯁꯨ ꯆꯪꯏ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯕꯨꯠꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯕꯨ ꯄꯨꯔꯒ ꯆꯠꯈꯤꯅꯕ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩ ꯅꯥꯇꯩꯁꯤꯡ ꯑꯁꯤꯕꯨ ꯃꯥꯡꯍꯟ ꯇꯥꯛꯍꯟꯅꯕꯒꯤꯗꯃꯛꯇ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯁꯦꯟꯅꯗꯨꯅ ꯂꯩꯒꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯄꯥꯡꯒꯜ ꯀꯜꯂꯤꯉꯩ ꯂꯩꯋꯥ ꯃꯟꯇ꯭ꯔꯅ ꯁꯤꯖꯤꯟꯅꯕ ꯃꯄꯨꯡ ꯐꯥꯅ ꯁꯣꯟꯕ ꯉꯝꯂꯤꯉꯩꯗꯗꯤ ꯃꯈꯣꯏꯕꯨ ꯑꯩꯈꯣꯏꯅ ꯊꯦꯡꯅꯕ ꯉꯝꯃꯤ ꯁꯣꯟꯖꯜꯂꯛꯂꯕ ꯃꯇꯝꯗꯗꯤ ꯃꯗꯣ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯤ ꯃꯈꯣꯏꯅ ꯑꯣꯏꯅ ꯑꯩꯈꯣꯏꯗ ꯑꯣꯜꯂꯛꯀꯗꯧꯔꯤꯕꯅꯤꯅꯦ ꯑꯗꯨꯝꯅ ꯐꯅ ꯀꯟꯅ ꯍꯥꯏꯔꯕꯁꯨ ꯊꯥꯗꯣꯏꯁꯅꯥꯅ ꯑꯩꯗꯤ ꯑꯗꯨꯃꯛ ꯁꯣꯏꯗꯅ ꯕꯨꯠ ꯁꯥꯟꯅꯔꯒꯅꯤ ꯑꯗꯨꯒ ꯃꯈꯣꯏꯕꯨ ꯑꯩꯅ ꯁꯣꯏꯗꯅ ꯂꯣꯏꯁꯤꯜꯂꯝꯒꯅꯤꯁꯨ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯇꯝꯐꯥ ꯌꯥꯏꯅ ꯅꯪꯅ ꯂꯣꯏꯁꯤꯜꯂꯕ ꯃꯇꯝꯗ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯜꯂꯝꯂꯕꯗꯤ ꯐꯩ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯍꯥꯛꯅ ꯂꯣꯏꯁꯤꯟꯒꯗꯧꯔꯤꯕꯗꯣ ꯎꯗ ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯗ ꯂꯣꯏꯁꯤꯜꯂꯝꯒꯗꯧꯔꯤꯕꯅꯤ ꯎꯗ ꯀꯔꯤꯒꯨꯝꯕ ꯂꯣꯏꯁꯤꯜꯂꯝꯂꯦ ꯍꯥꯏꯗꯨꯅ ꯈꯜꯂꯨ ꯀꯅꯥꯒꯨꯝꯕꯅ ꯎꯕꯗꯨ ꯌꯥꯊꯛꯈꯤꯕ ꯊꯣꯛꯂꯕꯗꯤ ꯍꯌꯦꯡ ꯅꯍꯥꯛꯅ ꯂꯩꯈꯤꯗ꯭ꯔꯕ ꯇꯨꯡꯗ ꯅꯍꯥꯛꯀꯤ ꯁꯥꯒꯩ ꯅꯥꯇꯩ ꯅꯆꯥꯅꯁꯨꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯅ ꯆꯥꯛꯊꯥꯛ ꯑꯣꯏꯈꯤꯗꯧꯔꯤꯕꯅꯤ ꯑꯗꯨꯗꯣ ꯃꯨꯟꯅ ꯈꯜꯂꯨ ꯍꯥꯏꯗꯨꯅ ꯊꯥꯗꯣꯏꯁꯅꯥꯅ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯊꯥꯗꯣꯏꯁꯅꯥꯅ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯂꯒ ꯇꯝꯐꯥ ꯌꯥꯏꯗ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯤꯡꯊꯤꯡꯕꯅ ꯇꯧꯔꯤꯕꯁꯤꯅ ꯀꯔꯤꯅꯣ ꯍꯌꯦꯡ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯁꯣꯛꯂꯛꯂꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯇꯝꯐꯥ ꯌꯥꯏꯅ ꯑꯗꯨꯁꯨ ꯃꯔꯝ ꯂꯩ ꯃꯍꯥꯛꯅ ꯍꯩꯔꯤꯕ ꯃꯍꯩ ꯑꯗꯣ ꯕꯨꯠ ꯁꯥꯟꯅꯕ ꯅꯠꯇꯕꯤꯗ ꯆꯨꯝꯅ ꯈꯛꯀꯤ ꯈꯣꯏꯌꯨꯝ ꯂꯥꯏꯕꯨ ꯃꯍꯥꯛꯅ ꯁꯤꯖꯤꯟꯅꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯒꯨꯝꯕꯗꯗꯤ ꯊꯣꯏꯗꯣꯛꯅ ꯏꯃꯨꯡ ꯃꯅꯨꯡꯗ ꯁꯣꯛꯀꯟꯗꯦ ꯃꯍꯥꯛꯅ ꯍꯦꯛ ꯁꯤꯈꯤꯕꯒ ꯑꯗꯨꯃꯛ ꯂꯣꯏꯁꯟꯅꯩ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛꯅ ꯍꯤꯡꯂꯤꯕ ꯐꯥꯎꯕꯗꯤ ꯃꯥꯒꯤ ꯃꯇꯦꯡ ꯑꯗꯨꯃꯛ ꯄꯥꯡꯒꯗꯧꯔꯤꯕꯅꯤ ꯃꯥꯅ ꯁꯤꯔꯕ ꯃꯇꯝꯗ ꯃꯍꯥꯛꯀ ꯂꯣꯏꯅꯗꯨꯅ ꯂꯩꯔꯤꯕ ꯂꯥꯏꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯗꯣꯂꯥꯏꯗ ꯊꯥꯡꯂꯒ ꯄꯨꯈꯤꯗꯧꯔꯤꯕꯅꯤ ꯅꯪꯒ ꯃꯈꯣꯏꯒ ꯈꯔ ꯈꯦꯠꯅꯩ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕꯤ ꯇꯝꯐꯥ ꯌꯥꯏꯅ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯊꯥꯗꯣꯏꯁꯅꯥꯅ ꯑꯣꯏꯅꯤꯡꯕ ꯑꯣꯏꯔꯁꯅꯨ ꯁꯥꯒꯩ ꯃꯨꯠꯀꯦꯁꯨ ꯃꯨꯠꯆꯈ꯭ꯔꯁꯅꯨ ꯑꯩꯗꯤ ꯕꯨꯠ ꯁꯥꯟꯅꯗꯨꯅ ꯅꯤꯡꯊꯦꯝꯕꯗꯤ ꯍꯥꯠꯇꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯃꯍꯥꯛꯄꯨ ꯍꯥꯠꯂꯒ ꯑꯩꯒꯤ ꯂꯃꯟ ꯈꯨꯝꯒꯗꯧꯔꯤꯕꯅꯤ ꯏꯄꯥ ꯍꯥꯠꯈꯤꯕꯒꯤ ꯂꯃꯟ ꯈꯨꯝꯈꯤꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯇꯤ ꯑꯗꯨꯃꯛ ꯂꯩꯔꯤ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕꯤ ꯇꯝꯐꯥ ꯌꯥꯏꯅ ꯌꯥꯔꯔꯣꯏ ꯈꯪꯂꯗꯨꯅ ꯐꯔꯦ ꯐꯔꯦ ꯃꯁꯤ ꯊꯣꯛꯂꯛꯄ ꯑꯐ ꯐꯠꯇꯒꯤ ꯗꯥꯏꯇ ꯑꯗꯨꯗꯤ ꯅꯍꯥꯛꯅ ꯇꯧꯖꯔꯣꯀꯣ ꯍꯥꯏꯔꯝꯂꯒ ꯇꯝꯐꯥ ꯌꯥꯏ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯒ ꯂꯥꯏꯔꯤꯛ ꯑꯊꯥꯕ ꯑꯃ ꯄꯨꯊꯣꯔꯛꯏ ꯑꯗꯨꯗꯨꯒ ꯁꯦ ꯏꯕꯦꯝꯃ ꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯤꯗ ꯂꯣꯏꯅꯃꯛ ꯌꯥꯎꯔꯕꯅꯤ ꯑꯩꯅꯁꯨ ꯃꯗꯨꯒꯤ ꯀꯥꯡꯂꯣꯟꯗꯣ ꯇꯝꯕꯤꯒꯅꯤ ꯑꯗꯨꯗꯨꯒ ꯅꯪꯅꯁꯨ ꯃꯁꯤꯒꯤ ꯂꯩꯋꯥ ꯃꯟꯇ꯭ꯔꯁꯤꯡ ꯑꯁꯤ ꯍꯥꯟꯅ ꯐꯥꯒꯗꯕꯅꯤꯀꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯊꯥꯗꯣꯏꯁꯅꯥ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯥꯏꯔꯤꯛ ꯑꯗꯣ ꯂꯧꯁꯤꯜꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯊꯥꯗꯣꯏꯁꯅꯥ ꯑꯃꯥꯏꯕꯤ ꯇꯝꯐꯥ ꯌꯥꯏꯗ ꯃꯍꯩ ꯇꯝꯕ ꯍꯧꯈꯤ ꯃꯍꯩ ꯇꯝꯕ ꯍꯧꯔꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯁꯦ ꯈꯔꯗꯤ ꯍꯩꯔꯛꯂꯤ ꯁꯣꯝꯗꯅ ꯅꯤꯡꯊꯦꯝꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯒ ꯃꯆꯥ ꯑꯃꯒ ꯂꯣꯏꯅꯅ ꯅꯤꯡꯊꯦꯝꯕ ꯈꯨꯡꯒꯪ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯂꯤ ꯂꯝꯗꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯕ ꯍꯥꯏꯗꯨꯅꯁꯨ ꯅꯤꯡꯊꯦꯝꯕꯕꯨ ꯈꯪꯅꯈ꯭ꯔꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯊꯥꯗꯣꯏꯁꯅꯥ ꯂꯩꯋꯥ ꯃꯟꯇ꯭ꯔꯁꯤꯡ ꯑꯗꯣ ꯃꯊꯪ ꯍꯩꯒꯠꯂꯛꯄꯅ ꯃꯍꯥꯛ ꯆꯥꯡꯌꯦꯡ ꯇꯧꯅꯤꯡꯕ ꯍꯧꯔꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯊꯥꯗꯣꯏꯁꯅꯥꯅ ꯅꯤꯡꯊꯦꯝꯕꯒꯤ ꯃꯍꯥꯛꯀꯤ ꯁꯛꯇꯝ ꯑꯃ ꯃꯍꯥꯛꯅ ꯂꯩꯋꯥ ꯁꯣꯟꯗꯨꯅ ꯌꯦꯛꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯦꯝꯕꯕꯨ ꯌꯦꯛꯄ ꯂꯣꯏꯔꯕꯒꯤ ꯇꯨꯡꯗ ꯊꯥꯗꯣꯏꯁꯅꯥꯅ ꯂꯩꯋꯥ ꯈꯔ ꯁꯣꯟꯗꯨꯅ ꯅꯤꯡꯊꯦꯝꯕꯕꯨ ꯀꯥꯕꯛ ꯆꯤꯛꯂꯤꯕ ꯆꯦ ꯑꯗꯣ ꯃꯅꯥꯛꯇ ꯂꯩꯕ ꯃꯩꯅꯝ ꯑꯗꯨꯗ ꯃꯩ ꯊꯥꯗꯣꯛꯏ ꯑꯗꯨꯝꯅ ꯃꯩ ꯊꯥꯗꯣꯛꯂꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯊꯥꯗꯣꯏꯁꯅꯥꯅ ꯇꯁ ꯀꯝꯗꯧꯏ ꯀꯔꯤꯅꯣꯃꯗꯤ ꯁꯣꯏꯗꯅ ꯇꯧꯔꯝꯂꯒꯅꯤꯗꯅ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯑꯃꯨꯛ ꯊꯥꯔꯛꯂꯕꯗꯤ ꯑꯩꯗꯤ ꯉꯥꯛꯄ ꯑꯃꯨꯛ ꯍꯩꯔꯣꯏꯗꯧꯔꯤꯕꯅꯤ ꯇꯧꯔꯤꯁꯤ ꯍꯣꯏꯗ ꯏꯃꯥ ꯑꯃꯥꯏꯕꯤ ꯑꯁꯨꯛ ꯆꯥꯎꯅ ꯂꯩꯔꯤꯕꯁꯤꯕꯨ ꯑꯩꯅ ꯀꯔꯤꯒꯤ ꯋꯥꯖꯔꯨꯅꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯣꯟꯕꯗ ꯂꯣꯏꯁꯤꯜꯂꯒ ꯃꯍꯥꯛꯁꯨ ꯐꯃꯨꯡꯗ ꯑꯗꯨꯃꯛ ꯇꯨꯝꯕ ꯆꯪꯈ꯭ꯔꯤ ꯁꯣꯝꯗꯅ ꯅꯤꯡꯊꯦꯝꯕꯗꯣ ꯃꯍꯥꯛ ꯇꯨꯝꯂꯝꯕꯗꯒꯤ ꯃꯁꯥꯗꯣ ꯏꯆꯥꯛ ꯆꯥꯛꯄꯒꯨꯝ ꯇꯧꯔꯛꯏ ꯃꯔꯝ ꯆꯥꯗꯅ ꯃꯁꯥꯗꯣ ꯃꯩꯅ ꯆꯥꯛꯊꯦꯛꯄꯒꯨꯝ ꯃꯁꯥꯗꯣ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯁꯥꯒꯠꯂꯛꯏ ꯃꯗꯨꯗꯒꯤꯗꯤ ꯅꯤꯡꯊꯦꯝꯕ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯍꯥꯛ ꯀꯥꯡꯊꯣꯟꯗ ꯃꯈꯣꯡ ꯌꯥꯟꯊꯔꯒ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯃꯁꯥ ꯑꯃꯗꯤ ꯄꯥꯝꯕꯣꯝꯁꯤꯗ ꯍꯧꯔꯤꯕ ꯇꯨꯍꯥꯎꯁꯤꯡꯗꯣ ꯆꯞ ꯌꯨꯡꯈꯠꯂꯛꯄꯒꯨꯝ ꯇꯧꯏ ꯍꯨꯃꯥꯡ ꯀꯥꯡꯈꯠꯂꯛꯏ ꯐꯨꯔꯤ ꯆꯒꯨꯞ ꯊꯣꯛꯄ ꯍꯧꯔꯛꯏ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯅꯤꯡꯊꯦꯝꯕꯅ ꯍꯤꯁ ꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤꯗꯅ ꯑꯩꯉꯣꯟꯗ ꯁꯛꯇꯝꯒꯤ ꯆꯥꯡꯌꯦꯡ ꯇꯧꯕ ꯍꯧꯔꯛꯂꯦꯗꯅ ꯀꯔꯝꯕ ꯑꯃꯥꯏꯕꯕꯨ ꯑꯣꯏꯔꯤꯒꯕ ꯐꯩ ꯈꯪꯒꯅꯤꯗ ꯑꯗꯨꯕꯨꯗꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯅꯤꯡꯊꯦꯝꯕ ꯃꯍꯥꯛ ꯐꯨꯛ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯆꯥꯛꯁꯪꯂꯣꯝꯗ ꯆꯪꯈ꯭ꯔꯒ ꯏꯁꯤꯡ ꯈꯔ ꯂꯩꯋꯥ ꯈꯔ ꯁꯣꯟꯗꯨꯅ ꯊꯛꯆꯤꯜꯂꯤ ꯑꯗꯨꯝꯅ ꯇꯧꯕꯗꯒꯤꯗꯤ ꯃꯁꯥꯗꯣ ꯑꯃꯨꯛ ꯏꯪꯊꯈ꯭ꯔꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯊꯥꯗꯣꯏꯁꯅꯥ ꯃꯍꯥꯛꯀꯤ ꯊꯧꯔꯝ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕ ꯃꯇꯨꯡꯗ
ꯐꯃꯨꯡꯗ ꯇꯨꯝꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯨꯝꯂꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯁꯦ ꯎꯟꯒꯨꯝꯅ ꯏꯪꯕ ꯍꯧꯔꯛꯏ ꯃꯁꯥ ꯑꯗꯣ ꯊꯛ ꯊꯛ ꯅꯤꯛꯂꯛꯄ ꯑꯗꯨꯗ ꯊꯥꯗꯣꯏꯁꯅꯥꯗꯣ ꯃꯤꯀꯞ ꯊꯣꯔꯛꯂꯤ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗꯗꯤ ꯃꯁꯥ ꯑꯁꯦ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯏꯪꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯊꯥꯗꯣꯏꯁꯅꯥꯅ ꯀꯔꯤꯅꯣꯗ ꯑꯩꯒꯤ ꯏꯁꯥꯁꯤꯅ ꯃꯔꯝ ꯆꯥꯗꯨꯅ ꯑꯁꯨꯛ ꯌꯥꯝꯅ ꯏꯪꯂꯤꯕꯁꯤꯕꯣ ꯑꯩꯕꯨ ꯂꯩꯍꯧꯕ ꯇꯧꯔꯕ ꯖꯥꯠꯂꯅꯤ ꯑꯁꯣꯝꯅ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯑꯃꯥꯏꯕ ꯇꯝꯐꯥꯌꯥꯏꯅ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯀꯣꯏꯂꯦꯡ ꯂꯦꯡꯉꯤꯕꯗꯨꯕꯨ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯃꯗꯨꯗ ꯊꯥꯗꯣꯏꯁꯅꯥꯅ ꯃꯉꯣꯟꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕꯁꯤꯡ ꯑꯗꯣ ꯋꯥꯔꯤ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯇꯝꯐꯥꯌꯥꯏꯅ ꯃꯗꯣ ꯑꯥꯗꯒꯤ ꯇꯧꯔꯛꯂꯤꯕꯅꯤ ꯐꯔꯦ ꯐꯔꯦ ꯏꯁꯤꯡ ꯈꯔ ꯁꯣꯜꯂꯒ ꯑꯩ ꯄꯨꯔꯛꯀꯦ ꯑꯗꯨꯒ ꯊꯛꯆꯜꯂꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯇꯝꯐꯥꯌꯥꯏ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯏꯁꯤꯡ ꯈꯔ ꯄꯨꯔꯛꯇꯨꯅ ꯊꯥꯗꯣꯏꯁꯅꯥꯗ ꯄꯤꯊꯛꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯊꯥꯗꯣꯏꯁꯅꯥꯁꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯏꯁꯤꯡ ꯑꯗꯨ ꯊꯛꯂꯨꯕꯗꯒꯤꯗꯤ ꯐꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯊꯥꯗꯣꯏꯁꯅꯥꯅ ꯈꯜꯂꯤ ꯃꯥꯁꯨ ꯑꯩꯉꯣꯟꯗ ꯊꯥꯔꯤ ꯊꯛꯂꯤꯗꯅꯕ ꯑꯗꯨꯕꯨꯗꯤ ꯈꯪꯂꯤꯗꯅ ꯅꯪ ꯑꯩꯅ ꯇꯧꯔꯛꯂꯤꯕꯗꯣ ꯆꯦꯛꯁꯤꯜꯂꯨ ꯃꯗꯣ ꯑꯍꯥꯟꯕꯒꯤꯅꯤ ꯑꯍꯥꯟꯕ ꯆꯪꯉꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯊꯥꯗꯣꯏꯁꯅꯥ ꯑꯃꯨꯛ ꯇꯨꯝꯊꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯊꯥꯗꯣꯏꯁꯅꯥ ꯑꯁꯨꯝ ꯇꯝꯂꯛꯄꯅ ꯆꯍꯤ 3 ꯍꯧꯈ꯭ꯔꯦ ꯆꯍꯤ 3 ꯐꯥꯔꯕꯁꯤ ꯐꯥꯎꯕ ꯊꯥꯗꯣꯏꯁꯅꯥ ꯐꯖꯅ ꯅꯤꯡꯊꯤꯅ ꯍꯩꯕꯇ ꯅꯠꯇꯅ ꯃꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯨꯟꯁꯤ ꯂꯦꯟꯕ ꯍꯧꯔꯛꯂꯤ ꯃꯗꯨꯗꯤ ꯇꯝꯐꯥꯌꯥꯏ ꯍꯥꯏꯔꯤꯕ ꯑꯃꯥꯏꯕꯤ ꯍꯅꯨꯕꯤ ꯑꯁꯤꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇꯦ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯁꯨ ꯉꯁꯤꯗꯒꯤꯅ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯝꯐꯥꯌꯥꯏ ꯃꯅꯤꯡꯇꯝꯅ ꯌꯨꯝ ꯑꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯕꯅꯤ ꯑꯗꯨꯕꯨ ꯅꯣꯡꯃ ꯏꯈꯪ ꯈꯪꯍꯧꯗꯅ ꯊꯥꯗꯣꯏꯁꯅꯥ ꯊꯦꯡꯅꯕ ꯑꯗꯨꯗ ꯀꯩꯗꯧꯕ ꯌꯥꯎꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯨꯕꯗ ꯊꯥꯗꯣꯏꯁꯅꯥꯅ ꯋꯥꯔꯝ ꯄꯨꯝꯅꯃꯛ ꯂꯤꯔꯛꯄꯗꯒꯤ ꯇꯝꯐꯥꯌꯥꯏꯅ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯑꯣꯏꯅ ꯂꯩꯔꯨꯔꯁꯤ ꯍꯥꯏꯗꯨꯅ ꯄꯨꯕꯤꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯊꯥꯗꯣꯏꯁꯅꯥ ꯍꯧꯖꯤꯛꯇꯤ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯍꯩꯔꯕꯅꯤꯅ ꯃꯍꯥꯛ ꯅꯤꯡꯊꯤꯕꯗ ꯂꯃꯟ ꯈꯨꯝꯕ ꯌꯥꯔꯒꯅꯤ ꯍꯥꯏꯕ ꯃꯍꯥꯛꯅ ꯊꯥꯖꯕ ꯆꯞ ꯌꯨꯡꯅ ꯈꯟꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯊꯥꯗꯣꯏꯁꯅꯥꯅ ꯅꯤꯡꯊꯦꯝꯕꯗ ꯀꯔꯤꯒꯨꯝꯕ ꯈꯨꯠꯂꯥꯏ ꯈꯔ ꯊꯥꯗꯨꯅ ꯃꯍꯥꯛꯀꯤ ꯃꯍꯩ ꯑꯁꯦ ꯀꯌꯥꯒꯤ ꯃꯇꯤꯛ ꯍꯩꯕꯅꯣ ꯍꯥꯏꯕꯗꯣ ꯌꯦꯡꯊꯣꯛꯈꯤ ꯈꯟꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯊꯥꯗꯣꯏꯁꯅꯥꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯆꯪꯂꯛꯄꯗ ꯗꯥꯔꯤꯗ ꯃꯈꯣꯛ ꯌꯥꯟꯊꯔꯒ ꯐꯝꯂꯒ ꯂꯩꯔꯤꯉꯩ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯃꯍꯥꯛꯅ ꯈꯨꯗꯣꯝꯕꯤ ꯑꯗꯨꯗ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯗꯣ ꯀꯥꯝꯖꯤꯜꯂꯒ ꯃꯍꯥꯛꯅ ꯅꯤꯡꯊꯦꯝꯕꯗ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯈꯨꯀꯥꯞꯄꯤ ꯑꯗꯨꯅ ꯈꯨꯠ ꯑꯗꯨꯅ ꯁꯠ ꯁꯠ ꯀꯥꯞꯊꯣꯛꯈꯤ ꯑꯗꯨꯝꯅ 5-10ꯔꯛ ꯇꯧꯔꯕꯒꯤ ꯇꯨꯡꯗ ꯊꯥꯗꯣꯏꯁꯅꯥꯗꯣ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤ ꯃꯇꯝ ꯑꯗꯨꯗꯗꯤ ꯁꯣꯝꯗꯗꯤ ꯅꯤꯡꯊꯦꯝꯕꯗꯣ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯀꯟꯅ ꯂꯣꯏꯁꯤꯟꯕꯗ ꯅꯠꯇꯅ ꯑꯅꯥꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯦꯡꯒꯗꯕꯒꯤꯗꯃꯛꯇ ꯂꯩꯔꯤꯉꯩ ꯃꯇꯝꯅꯤ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯦꯝꯕꯗꯣ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯃꯊꯕꯥꯛ ꯆꯥꯛꯄ ꯃꯕꯨꯛ ꯁꯥꯎꯒꯠꯄ ꯃꯀꯣꯛ ꯉꯥꯎꯕ ꯃꯀꯣꯛ ꯆꯤꯛꯄ ꯀꯌꯥ ꯑꯃ ꯇꯧꯕ ꯍꯧꯔꯛꯂꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯅꯤꯡꯊꯦꯝꯕꯅ ꯑꯁ ꯀꯔꯤꯅꯣ ꯑꯃꯨꯛ ꯇꯧꯔꯛꯂꯤꯕꯁꯤꯅ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯤ ꯑꯁꯨꯝꯅ ꯈꯛ ꯇꯧꯔꯛꯈꯤꯗ꯭ꯔꯕꯅꯤ ꯀꯅꯥꯒ ꯑꯩꯒ ꯌꯦꯛꯅꯈꯤꯕ ꯂꯩꯕꯒꯤꯅꯤ ꯂꯩꯇꯦꯗ ꯑꯗꯨꯝꯅ ꯅꯤꯡꯊꯦꯝꯕꯅ ꯋꯥꯈꯜ ꯈꯜꯂꯝꯂꯒ ꯃꯍꯥꯛ ꯃꯅꯤꯡꯂꯣꯝꯗ ꯄꯔꯞ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯇꯥꯏꯔꯦꯟ ꯑꯃꯗꯤ ꯂꯪꯊ꯭ꯔꯩ ꯃꯇꯣꯟꯁꯤꯡ ꯑꯗꯨ ꯍꯦꯛꯂꯒ ꯄꯣꯔꯛꯂꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯏꯁꯤꯡ ꯈꯔꯗ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯣꯟꯗꯨꯅ ꯇꯥꯏꯔꯦꯟ ꯑꯃꯗꯤ ꯂꯪꯊ꯭ꯔꯩ ꯃꯇꯣꯜꯗꯨ ꯂꯨꯞꯁꯜꯂꯒ ꯃꯁꯥꯗ ꯈꯤꯛꯇꯣꯛꯆꯩ ꯑꯗꯨꯒ ꯏꯁꯤꯡꯗꯨꯁꯨ ꯈꯔ ꯊꯛꯆꯤꯜꯂꯤ ꯃꯄꯨꯔꯣꯏꯕ ꯅꯤꯡꯊꯦꯝꯕꯅ ꯇꯧꯕꯗꯨ ꯎꯕꯗ ꯅꯤꯡꯊꯦꯝꯕꯒꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯀꯔꯤꯅꯣ ꯇꯧꯕꯤꯔꯤꯗꯨꯕꯣ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯅꯤꯡꯊꯦꯝꯕꯅ ꯀꯩꯁꯨ ꯇꯧꯗꯦ ꯅꯪꯕꯨ ꯊꯕꯛ ꯏꯪꯈꯥꯡꯒ ꯂꯣꯏꯔꯕ꯭ꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯅꯤꯡꯊꯦꯝꯕꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯣꯏꯅꯕꯤ ꯑꯗꯨꯅ ꯊꯕꯛ ꯏꯪꯈꯥꯡꯕꯨꯗꯤ ꯂꯣꯏꯔꯦ ꯆꯥꯛ ꯊꯣꯡꯒꯗꯧꯗ ꯉꯥꯏꯔꯤ ꯍꯥꯏꯔꯤ ꯅꯤꯡꯊꯦꯝꯕꯅ ꯐꯔꯦ ꯑꯗꯨꯗꯤ ꯆꯥꯛ ꯊꯣꯡꯉꯝꯃꯣ ꯑꯩ ꯑꯁꯤꯗ ꯊꯕꯛ ꯑꯃꯇ ꯆꯠꯂꯨꯈꯤꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯦꯝꯕ ꯃꯍꯥꯛ ꯃꯄꯥꯟꯂꯥꯡꯗ ꯍꯥꯏꯕꯗꯤ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯔꯛꯂꯤ ꯅꯤꯡꯊꯦꯝꯕꯅ ꯊꯣꯡꯒꯥꯜꯗ ꯆꯠꯅ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯤ ꯍꯟꯗꯛ ꯃꯉꯣꯟꯗ ꯇꯧꯔꯛꯂꯤꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯁꯤꯗꯒꯤꯗꯤ ꯀꯅꯥꯅ ꯑꯣꯏꯔꯕ ꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯑꯣꯟ ꯀꯌా ꯑꯃ ꯈꯟꯅ ꯁꯨꯝ ꯂꯥꯛꯄꯅ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯅꯤꯈꯛ ꯃꯔꯩ ꯌꯦꯠꯅꯗꯨꯅ ꯂꯩꯔꯝꯂꯤꯕꯗꯣ ꯃꯍꯥꯛꯅ ꯊꯦꯡꯅꯩ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯦꯝꯕꯅ ꯋꯥꯈꯜ ꯑꯃ ꯀꯟꯅ ꯅꯤꯡꯁꯤꯡꯂꯛꯈꯤ ꯉꯁꯤꯗꯒꯤ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛꯀ ꯊꯥꯗꯣꯏꯁꯅꯥꯒ ꯃꯨꯛꯅꯈꯤꯕ ꯑꯃꯗꯤ ꯂꯥꯟ ꯇꯧꯅꯈꯤꯕ ꯂꯩꯈ꯭ꯔꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯥꯗꯣꯏꯁꯅꯥꯅ ꯃꯉꯣꯟꯗ ꯂꯃꯟ ꯈꯨꯝꯅꯕꯒꯤꯗꯃꯛꯇ ꯃꯥꯏꯕꯤ ꯅꯦꯛꯂꯒ ꯑꯩꯉꯣꯟꯗ ꯇꯧꯔꯛꯂꯤꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯟꯕ ꯍꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯦꯝꯕꯅ ꯆꯪꯁꯤꯜꯂꯛꯂꯒ ꯅꯨꯄꯤ ꯑꯅꯤ ꯈꯟꯅꯔꯤꯕꯗꯨꯒꯤ ꯂꯥꯎꯅꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯀꯩꯗꯧꯅꯕ ꯌꯥꯎꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯅ ꯃꯥꯅ ꯑꯩꯉꯣꯟꯗ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯐꯠꯇꯕ ꯂꯥꯏꯁꯤꯡ ꯊꯥꯖꯤꯜꯂꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯑꯃꯅ ꯑꯃꯨꯛ ꯑꯩ ꯊꯥꯖꯤꯟꯈꯤꯕ ꯂꯩꯇꯦ ꯅꯪꯅ ꯅꯕꯨꯛ ꯐꯠꯇꯗꯅ ꯇꯧꯖꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯌꯦꯠꯅꯔꯤ
ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯦꯝꯕꯅ ꯍꯧꯖꯤꯛꯇꯤ ꯈꯪꯂꯤ ꯃꯕꯥꯅꯤꯒꯤ ꯃꯔꯛꯇ ꯑꯔꯥꯟꯕ ꯑꯃꯠꯇ ꯂꯩꯇꯦ ꯇꯧꯕꯇꯕꯨ ꯂꯥꯟꯅ ꯈꯟꯅꯕ ꯑꯃꯅ ꯂꯥꯜꯍꯟꯕꯅꯤ ꯍꯥꯏꯕꯁꯦ ꯈꯪꯉꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯥꯏꯔꯕꯁꯨ ꯊꯥꯖꯕꯤꯔꯣꯏꯗꯕ ꯃꯔꯝꯅ ꯃꯍꯥꯛ ꯋꯥꯈꯜ ꯑꯃꯗꯒ ꯂꯥꯛꯄꯒ ꯑꯗꯨꯃꯛ ꯍꯟꯗꯣꯔꯛꯂꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛ ꯅꯤꯡꯊꯦꯝꯕꯅ ꯊꯥꯗꯣꯏ ꯁꯅꯥꯅ ꯀꯔꯤꯒꯨꯝꯕ ꯃꯊꯪ ꯑꯃꯨꯛꯀ ꯃꯉꯣꯟꯗ ꯀꯥꯞꯂꯛꯂꯕꯗꯤ ꯑꯩꯅ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯃꯍꯥꯛ ꯋꯥꯈꯜ ꯈꯜꯂꯤ ꯃꯍꯥꯛꯀꯤ ꯃꯊꯃꯣꯏꯅꯨꯡꯗ ꯊꯥꯗꯣꯏ ꯁꯅꯥꯁꯦ ꯅꯨꯡꯁꯤꯗꯕꯗꯤ ꯅꯠꯇꯦ ꯑꯗꯨꯅ ꯃꯉꯣꯟꯗ ꯉꯁꯤ ꯐꯥꯎꯕꯗ ꯈꯨꯠ ꯊꯥꯈꯤꯗꯕꯅꯤ ꯑꯗꯨꯕꯨ ꯃꯉꯣꯟꯗ ꯈꯨꯠ ꯊꯥꯔꯛꯄ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯕꯨ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯔꯛꯂꯕꯗꯤ ꯃꯍꯥꯛ ꯂꯦꯝꯅ ꯈꯛ ꯊꯥꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯅꯤꯡꯊꯦꯝꯕꯁꯨ ꯈꯟꯕ ꯍꯧꯔꯛꯂꯤ ꯑꯗꯨꯝꯅ ꯃꯍꯥꯛ ꯈꯟꯅ ꯏꯃꯨꯡꯂꯣꯝꯗ ꯑꯃꯨꯛ ꯆꯪꯉꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯥꯏ ꯈꯣꯏꯔꯝꯕꯗ ꯁꯤꯖꯤꯟꯅꯒꯗꯕ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯁꯤꯖꯤꯟꯅꯔꯝꯂꯒ ꯍꯧꯖꯤꯛꯅ ꯁꯤꯖꯤꯟꯅꯈꯤꯗ꯭ꯔꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯀꯌꯥ ꯑꯃ ꯃꯊꯪ ꯄꯣꯠꯆꯩꯁꯤꯡ ꯑꯗꯣ ꯁꯨꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯊꯪ ꯌꯦꯡꯕ ꯍꯧꯔꯛꯏ ꯑꯗꯨꯝꯅ ꯌꯦꯡꯂꯕꯒꯤ ꯇꯨꯡꯗ ꯅꯤꯡꯊꯦꯝꯕꯅ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯁꯨꯔꯤ ꯈꯪꯂꯕꯗ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯕꯅ ꯁꯔꯨ ꯃꯆꯦꯠ ꯑꯃ ꯄꯥꯏꯔꯒ ꯃꯍꯥꯛ ꯃꯅꯤꯡꯂꯣꯝꯗ ꯄꯔꯞ ꯊꯣꯛꯈ꯭ꯔꯤ ꯃꯇꯝꯗꯣ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 7 ꯇꯥꯔꯕꯅꯤ ꯅꯤꯡꯊꯦꯝꯕ ꯃꯅꯤꯡꯂꯣꯝꯗ ꯄꯔꯞ ꯂꯥꯛꯂꯒ ꯃꯅꯤꯡꯗ ꯍꯧꯔꯤꯕ ꯂꯐꯨ ꯆꯕꯨꯜꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯐꯝꯊꯔꯒ ꯅꯤꯡꯊꯦꯝꯕꯅ ꯁꯔꯨ ꯑꯗꯨꯗ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯃꯍꯥꯛꯅ ꯍꯧꯔꯤꯕ ꯂꯐꯨ ꯑꯗꯨꯒꯤ ꯃꯔꯛꯁꯤꯡ ꯑꯗꯨꯗ ꯁꯔꯨ ꯑꯗꯣ ꯂꯪꯁꯤꯜꯂꯤ ꯑꯗꯨꯝꯅ ꯇꯧꯔꯨꯕ ꯑꯗꯨꯗ इखंग खंगौदना मुसिन मुबा लाइमु अमा थोरकले अदुगा नहागना आइबु कौरिबसि करिगिनो हाइदुना निंथेमबदा हंगी वफम मदु ताबदा निंथेमबना हौजी अइंगोंदा आयत अपन पिरकलिबा अइंगोंदा कापकलिबसे कनाना तरुकलिबनो हाइबदो नहागना खरा हायु नंगना खंगलबदि हाइदुना खुमी निंथेमबगी वा अदु ताबदा ममांगा लेबलिबा लाइमु अदुना हौजिक नंगी नथक्ता इकुई कुइदना मियोई अमना लांदारकलगनी मियोई अदो ओइगी लमतांग लैबा नुपी अमनी अदुगी सुमथक्ता नुपी अदो महाई मसिंग खरा हाइरबा मियोई अमनी महाका मुक्नबा हाइबसे अराइबा अमदी ओइरोदौरी खरा वाना थोकलगदौरी मरम अदुना नंगसु चेक्सेलु ngasidagiना था खरगी मतुंगदा सोदना नबानिगी मरक्ता असौबा लंजाव अमदी थोकलरगनी मतम अदुता नुपी अदुना नंग अमदी नंगी सागैना तैबु लोइनमक हाटखिबसु याई मरम अदुना नाहक सेम सादुना मतौ करमना आइगी नुपी अगांगसिंग अमदी नसाबु गंजासीगे हाइबदो खलौरो आइगी जखाक पिरो हल्लगे अदुमना हाइरपदा निंथेंबा खरदी मथा सारी अदुबु माना खंगली तरुकलिबसे थादोय सनाना तरुकलिबनि हाइबसि महाना खंगली अदुबु निंथेंबा करिसु थोदुकना खल्लुदी महाकसु माहै मतिक चाना हाइरबा आमाइबा अमनिना थोयना हेना लुसलुदी मसिदगिदि निंथेंबना महाना कौथुरुरिबा लाइमु अदो महाके चखा खरा पीरबगी तुंगदा हलनख्रै मदुगी मतुंग निंथेंबा महाना हौजिक लंसिनखिबा सरु अदो अमुक पाइरदुना इमुंगोमदा चंगलगा मफम जाना थमखि मतम मदुदा महाके लोइनबिना चाक चाननबा तौरसि हाइरपदगी महाक चचाबा दुमक चंगली चाक चाना महाक वखल जाजात मयाप अमा खल्ली करिगुमदा थादोय सनाना अइंगोंदा ताइनरक्त्रदुना अइगी नुसिरबा नुपी अमदि आंगांसिंग असिदा सोलक्लबदि कमदौबा हाइदुना वखन खल्ली चाकती हुक्तबिदा चाकतो असुम तोलगा वखन खनबा अदु उरुबदा निंथेमगी लोइनबिना करि तौरबगे मखोय तामो हाइदुना हंगई मतमदु निंथेमना हा कैसु तौदेदा आई सुम वखल मखलमनी असुमना हाइरगा महाक चाकदो काबा खरा सारगा महाक फमुंगोमदा अदुमक चंगकले फमुंगदा लोंनि हिबलगा लैदिङै महाकी मनाकोंगदा कनागुंबा अमना लापना तामना कौबगी खोंजेल अमा ताई खोंजेल अदु ताबदा निंथेमबा फुक हौगली अदुगा कनानो अरापतिगी अइगी मिंग पन्दुना कौरिबसिबो अफबदी ओइररोइसे अइगी थवाई मिरेल असि कौबो मि यावरेदना खंगनिदना ngasidi chabi chaitheng khara piki adumna khalaga ningthembana mahaki lewa mantra khara solaga khaw adugi manungdagi kati amuba musin muba yotki ma lokhorakle aduga mahakna parap hingolomda chakkhraga numidang aduta lewa khara murum solaga la makak ama porakle hariba la makak adudagi la machet ama loktholobagi tungda la aduda amadi kati aduda lewa mantra sola soroduna la singdo chagap kakhalai adumna torokpa aduda somna thadoi sanagi masam mado masa matomta matat tatuna kin bhaurukli ngasai makai thadoi sanana ningthimbigi thawai mirel adubu wari sananabagi damakta kauribani mahakti matam thenge khaladuna adubu ningthimbadi somda mahana toribado loina khangnabanina madudo kakpa hor'i adumna thadoi sanagi masam maka kakhalakpa amati itentena chabak kuchillaga leirakpa aduta thadoi sanado pakhatladuna mahaki oza oiriba leifamsu pipiriba amaibi tamphayagi manakta chensilakli
ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯩꯒꯤ ꯁꯝꯁꯦ ꯃꯁꯥ ꯃꯇꯣꯝꯇ ꯆꯕꯥꯛ ꯆꯕꯥꯛ ꯀꯥꯇꯤꯅ ꯀꯛꯊꯠꯂꯒ ꯊꯥꯗꯔꯛꯄꯒꯨꯝ ꯊꯥꯗꯔꯛꯂꯤ ꯏꯃꯥ ꯑꯃꯥꯏꯕꯤ ꯃꯁꯤꯕꯨ ꯀꯝꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯇꯝꯐꯥꯌꯥꯏ ꯑꯃꯥꯏꯕꯤꯅ ꯍꯦꯔꯥ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯑꯩ ꯇꯧꯒꯦ ꯍꯥꯏꯔꯝꯂꯒ ꯃꯈꯨꯠꯇ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯊꯥꯗꯣꯏꯁꯅꯥꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯈꯤ ꯑꯗꯨꯝꯅ ꯅꯥꯟꯊꯈꯤꯕꯗꯒꯤꯗꯤ ꯍꯧꯖꯤꯛꯇꯤ ꯀꯔꯤꯃꯠꯇ ꯇꯧꯔꯛꯈꯤꯗ꯭ꯔꯦ ꯑꯁꯣꯝꯗꯅ ꯅꯤꯡꯊꯦꯝꯕꯅ ꯂꯐꯨ ꯃꯅꯥ ꯑꯗꯨꯗ ꯑꯁꯨꯝ ꯆꯒꯞ ꯆꯒꯞ ꯆꯞꯂꯛꯄ ꯑꯗꯨꯗ ꯂꯐꯨ ꯃꯅꯥ ꯑꯗꯨꯗ ꯆꯪꯉꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯀꯥꯇꯤ ꯑꯗꯣ ꯊꯥꯕ ꯉꯝꯗ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯦꯝꯕ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯑꯣ ꯈꯔꯗꯤ ꯍꯩꯕꯖꯥꯠꯅꯤꯗꯅ ꯈꯪꯅꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯌꯥꯒꯤ ꯃꯇꯤꯛ ꯂꯛꯅꯔꯛꯄꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯕ ꯇꯥꯔꯤ ꯅꯪꯅ ꯑꯩꯕꯨ ꯂꯛꯅꯒꯗꯧꯔꯤꯕ꯭ꯔꯥ ꯑꯩꯅ ꯅꯪꯕꯨ ꯂꯛꯅꯒꯗꯧꯔꯤꯕ꯭ꯔꯥ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯑꯁꯨꯝꯅ ꯈꯜꯂꯒ ꯅꯤꯡꯊꯦꯝꯕ ꯅꯨꯃꯤꯠ ꯑꯗꯨꯃ ꯇꯨꯝꯊꯈ꯭ꯔꯤ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯤ ꯅꯤꯡꯊꯦꯝꯕ ꯉꯁꯤꯗꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯒꯦ ꯈꯟꯈ꯭ꯔ ꯃꯥꯜꯂꯤ ꯆꯝꯄ꯭ꯔꯥ ꯈꯔ ꯍꯦꯛꯂꯨꯔꯤ ꯑꯗꯨꯒ ꯂꯩꯇꯥꯟꯅ ꯃꯤꯇꯝ ꯑꯅꯤ ꯁꯥꯔꯤ ꯃꯤꯇꯝ ꯑꯅꯤ ꯁꯥꯔꯕ ꯂꯩꯇꯟ ꯑꯗꯨꯗ ꯃꯍꯥꯛꯅ ꯆꯝꯄ꯭ꯔꯥ ꯃꯍꯤ ꯑꯗꯣ ꯑꯁꯨꯝ ꯁꯨꯝꯖꯤꯜꯂꯒ ꯀꯪꯍꯜꯂꯤ खरा हेक कंगकपगा चंप्रा अमुक सुमजनबा खरा हेक कंगकपगा चंप्रा अमुक सुमजनबा तौरी अदुमना सुमजनबा लोरबगी तुंगता हौजिक माना सारि मितमदुसु कंगकलबददा महाना खल्ली मसी ओयदि यारे होरे नुमिदांगदि खंगनिदना थादोय सनानो अयसे आमाइबा निंगथेमबनि हाइबसे नहाना खंजदबसु सारी अदुबु होरे नुमिदांगदि खंगनबा तारी नंग खरदि खंगनलगी असमना खल्लगा निंगथेमबा मितम अनियदो मफम चाना थमखी नुमिदांगी मतमनी निंगथेमबा महागना हेक हेक लाइसनफम ओइरिबा लफु मखोंग अदुदा लाकली अरुदुगा महागना लेवा मंत्र खर सोलगा लफु पांबिसिंग अदुदा महागना अमम तंगोइना नानथरी अदुमना लफु पांबी मरी मंगा अदुदा तमतमना मकुना लेवा मंत्र खर सोनुना नानथरबगी तुंगदा लफु पांबिसिंग अदुगी मखोंगदा निंगथेमबा तपना फमथै अरुदुगा महागना ngasai sakhiba mitamado lokthorktuna duk candle maikhet chingba mathang hawgalaktuna thenduna thammi hailei amadi sindur thwing amubuna chingbasu yauri aduga hangam marusu yauri bani asamna polam cherem singdo thenba loirabagi tungda mahakna makhutto lonaraga lai tainara I asamna mahakna lai tainarabagi tungda asomdana kamdauri thatoi sana to numidang aduda yamma nungaina tumduna leiringai matamni madam aduda mahaki masa ase karino mai tau hawrukli haifam khangdaba tan thaba wa thaba amadi haining haraudaba kayama tawrukpada natana sor honba wakhalakli matam aduda thadoi sana mikap khangthok thoi mahana mikap thorakpadadi mahaki oja oina leiriba amaibi tamphayaisu thadoi sana hawulakpa aduga chap manana mahaksu hawulai matam aduda thadoi sana amaibi tamphayai ima maibi kaidoraga tawrisibo ai isase kainomtal tawri soronba suwabagum tawri ai tawge asomdagi karigumba khara tarokle adunani nangna mangonda jabi jaitheng khara pirubado adunani asomna haramlaga tamphayai mahak ngamda hawgulakli araduga chakhum lomda changkhraga ising glass ama puthurakli aduga leiwa mantra khara solaga tangkhai ama mana thakli araduga thadu chanada se aremba tangkhai sin nanga thaklo asomna hairaga pithakli thadoi sanasu hoi haiduna thakhrabagi tungda haujik sor honba khara warambado khara makhaidi phabagum tawri adubu amaibi tamphayai ifat phatabagum tawri mahak ado sor honba ware haiduna mahak phamunguda phamthei aduga hipthakhri thadoi sanasu amaibi tamphayai gi manakta changsil laktuna mahakpu haudoktuna seba tawna honari adubu tamphayai sor honba ware hairamlaga mamitto uisinkhri thadoi sana kari togudabno khangdi mahaksu lewa mantra kaya sonduna mahaki mapangal kankhadanabagi damakta haibadi mahaki oja amaibi tamphayai bu kalaknabagi damakta yamna kana honari aduma tawri gai asomdana ningthemana ngasai mahana sakraba mitam ani adugi manungdagi mitam amagi makhong ado mahana thudiektuna langthoki aduma torokpadutta tamphayai yamna kanna khongte haduna lauduna songkhalai aduma songkhalakbadu thadoi sanasu khangprek khanglibani matam aduda tamphayai na aigi khongse tekle aigi khongse laikhairi aigi khongse te haiduna kana lauri matam aduda tamphayai na thadoi sanada nahak lewa mantra hairibaduni aduna ayuna tawribase phanabagi damakta lewa solu haiduna tamphayai na sungidaba lewa singado takpiri
ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯊꯥꯗꯣꯏꯁꯅꯥꯅꯁꯨ ꯂꯩꯋꯥ ꯃꯟꯇ꯭ꯔꯗꯣ ꯁꯣꯟꯗꯨꯅ ꯏꯁꯤꯡ ꯑꯃꯗ ꯀꯥꯝꯁꯤꯜꯂꯕꯒꯤ ꯇꯨꯡꯗ ꯏꯁꯤꯡ ꯑꯗꯨꯅ ꯇꯝꯐꯥꯌꯥꯏꯒꯤ ꯃꯈꯣꯡ ꯇꯦꯛꯂꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯤꯕ ꯃꯈꯣꯡ ꯑꯗꯨꯗ ꯇꯞꯅ ꯇꯞꯅ ꯏꯁꯤꯡ ꯑꯗꯣ ꯈꯤꯛꯂꯒ ꯅꯥꯜꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯇꯝꯐꯥꯌꯥꯏꯗꯣ ꯈꯔ ꯃꯈꯩꯗꯤ ꯐꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯍꯦꯗꯣ ꯅꯥꯍꯦ ꯆꯜꯂꯤ꯫ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯅꯤꯡꯊꯦꯝꯕꯅ ꯌꯥꯝꯅ ꯀꯟꯅ ꯐꯅꯕꯁꯨ ꯍꯣꯠꯅꯖꯕ ꯁꯥꯔꯤ꯫ ꯐꯩ ꯈꯪꯒꯅꯤꯗꯣ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯈꯣꯡ ꯅꯥꯀꯟ ꯅꯥꯝꯃ ꯊꯨꯗꯦꯛꯈ꯭ꯔꯕ ꯃꯤꯇꯝ ꯑꯗꯨꯒꯤ ꯃꯈꯨꯠ ꯅꯥꯀꯟ ꯅꯥꯝꯃ ꯑꯃꯨꯛ ꯊꯨꯗꯦꯛꯏ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯇꯝꯐꯥꯌꯥꯏꯗꯤ ꯁꯣꯝꯗ ꯃꯈꯨꯠ ꯇꯦꯛꯂꯤ, ꯑꯩꯒꯤ ꯈꯨꯠꯁꯨ ꯇꯦꯛꯂꯤ, ꯑꯁꯨꯝꯅ ꯑꯩꯕꯨ ꯂꯛꯅꯕꯤꯒꯗꯕꯒꯤ ꯃꯍꯨꯠꯇ ꯑꯩꯕꯨ ꯊꯋꯥꯏ ꯂꯧꯕꯤꯔꯣ, ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯦꯝꯕꯅ ꯃꯥꯒꯤ ꯌꯨꯝ ꯑꯁꯤꯗ ꯐꯠꯇꯕ ꯂꯥꯏ ꯇꯤꯟ ꯊꯥꯖꯤꯜꯂꯛꯅꯕꯒꯤꯗꯃꯛꯇ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕ ꯇꯝꯐꯥꯌꯥꯏꯗ ꯅꯨꯡꯁꯤ ꯑꯃꯠꯇ ꯄꯣꯛꯈꯤꯗꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯅꯤꯡꯊꯦꯝꯕꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯤꯇꯝ ꯑꯗꯨꯒꯤ ꯃꯕꯨꯛ ꯑꯗꯨꯗ ꯃꯍꯥꯛꯅ ꯉꯁꯥꯏ ꯄꯨꯊꯣꯔꯛꯄ ꯄꯇꯨꯝ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯊꯤꯟꯗꯠꯂꯤ꯫ ꯑꯗꯨꯒ ꯑꯍꯣꯕ ꯃꯔꯨꯁꯤꯡ ꯑꯗꯨꯗ ꯊꯣꯏꯖꯤꯡꯁꯤꯡ ꯑꯗꯨꯁꯨ ꯍꯥꯞꯆꯤꯜꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯁꯣꯝꯗꯗꯤ ꯇꯝꯐꯥꯌꯥꯏꯗꯣ ꯃꯕꯨꯛ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯃꯆꯤꯟ ꯇꯨꯝꯕ ꯑꯃꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯤꯜꯂꯛꯄꯒꯨꯝ ꯌꯥꯝꯅ ꯀꯟꯅ ꯆꯩꯅꯥ ꯐꯪꯂꯤ꯫ ꯃꯗꯨꯗꯁꯨ ꯅꯠꯇꯅ ꯃꯔꯨ ꯈꯔ ꯊꯥꯗꯈꯤꯕ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯃꯕꯨꯛꯁꯦ ꯆꯥꯛꯊꯦꯛꯄꯅꯁꯨ ꯂꯣꯏꯔꯕꯅꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯇꯝꯐꯥꯌꯥꯏ ꯃꯁꯤꯗꯤ ꯀꯥꯟꯅꯔꯔꯣꯏ, ꯏꯁꯥ ꯏꯇꯣꯝꯇ ꯁꯤꯖꯈ꯭ꯔꯒꯦ ꯈꯜꯂ ꯃꯥꯜꯂꯦ꯫ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯃꯍꯥꯛ ꯃꯇꯣꯝꯇ ꯁꯤꯖꯤꯟꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯊꯥꯗꯣꯏꯁꯅꯥꯅ ꯏꯃꯥ ꯅꯍꯥꯛ ꯁꯤꯕ ꯌꯥꯔꯣꯏꯌꯦ, ꯅꯍꯥꯛ ꯁꯤꯈ꯭ꯔꯕꯗꯤ ꯑꯩꯕꯨ ꯀꯅꯥꯅ ꯇꯝꯕꯤꯒꯅꯤ? ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯊꯥꯗꯣꯏꯁꯅꯥꯅ ꯇꯝꯐꯥꯌꯥꯏꯅ ꯇꯧꯔꯤꯕꯗꯣ ꯂꯤꯞꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯑꯁꯣꯝꯗ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯕꯅ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯀꯤ ꯃꯇꯝ ꯌꯧꯔꯛꯂꯦ, ꯑꯗꯨꯅ ꯅꯈꯣꯏꯒꯨꯝꯕ ꯑꯃꯥꯏꯕꯤ ꯑꯁꯤꯗꯤ ꯆꯠꯈꯤꯕꯅ ꯍꯦꯟꯅ ꯐꯔꯕꯅꯤ, ꯆꯠꯂꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ಮಿತಂ ಅದು ಮಹಾನ ಮಂಗಕ್ ಥದತ್ಖಿ ಅಸುಮ್ನ ನಿಂಥೆಂಬನ ಮಿತಂ ಅದುಗಿ ಮಂಗಕ್ ಅದು ಥದತ್ಖಿಬ ಅದುನ ಹೌಜಿಕ್ತಿ ತಂಫಯಾಯಿ ಕುದಕ್ ಅದುತ್ತ ಜೈಬಿ ಮಾಂಗ್ದೈ ತಂಫಯಾಯಿನ ತೈಬಂಗ್ ಹಕ್ಚಾಂಗ್ ಥಾದೋಕ್ಲಮ್ಲಗ ಚತ್ಖಿಬ ಅದುತ್ತ ಥಾದೋಯ್ಸನ ತೋಫಂ ಖಂಗ್ತನ ಯಾಮ್ನ ಕನ್ನ ಕನ್ನ ಕಕ್ಕಿ ಅದುಮ್ನ ಕಪ್ಲಿಂಗೈ ಮತಂ ಅದುತ ನಿಂಥೆಂಬನ ಮಿತಂ ಅಮದುಮು ಪೈಖಲಕ್ಲಿ ಅರದುಗ ಮಖೋಂಗ್ನ ಕನ್ನ ಮಹಾನ ಥುದೇಕ್ಪ ಹೌರಯಿ ಅದುಮ್ನ ತೋರಕ್ಪ ಅದುತ್ತ ಥಾದೋಯ್ಸನಸು ಮಖೋಂಗ್ನ ಕನ್ನ ಮತ್ತೇಕ್ಲಿ ಹಾಯ್ದುನ ಮಹಾಕ್ಸು ಚೈನಾಕ್ ಯಾಮ್ನ ಕನ್ನ ಖಾಂಗ್ಖಿ ಅದುಗ ಮಹಾಕ್ನಸು ಖಂಗ್ಖಿ ತಂಫಯಾಯಿನ ಸಿರಿಬ ಅಸಿಗುಮ್ನ ಮಹಾಕ್ ngasi soidana siragani haibase mahaknasu khangjari matam adu thadoi lewa mantra kaya sonduna ningthembada laimu thanabagidamukta tauri adubu chaina khul aduna heman khibana mahak karimna tawba ngamdri adubu ningthembana makhong tamuk thudeklami aduga ataidi amata thudeklamdi adugi matungda ningthembado mahak imunglomda changkhre karimta taroktraba aduda thadoi sanasu mahake ojabu kauluna tengthana oina kapcharakli thadoi sanana kapagi khonjil adu tabada yumthangnabada leiba mi singsu loina changsil laktuna kaidorabage haiduni yengrubadadi tamphayai ado siruna leiramlei tamphayai du sirabanina haujikti mapalangda puthokrasi imungda sum thambadi phatti haiduna lekai adugi leiba akhang hai amaiba kaya laktuna tamphayai bu mapalangda puthoktuna phamenda thamkhri matawasumna thadoi sanage oja oiriba tamphayai laikhidaba asida thadoi sana yamna nungaitaba haibadu oikhi masada asau khambi maihoguna su loirabani mahaki maramgidamak mapaning thausikhri aduga haujinna mu mahakpu takpi tambiriba oja tamphayai siri hauji hengliba haibabu ai khakta mangairi aduna aina oina ningthembada landa aduna mahakpu soidana halagani ima tamphayai na thambiramba leiwa mantra singase sijinaraga thadoi sana aihakna ningthembada landaragi haiduna chapchungna khankhri asongda wakhal kaya khanna numit kharani haujinkhri thadoi sana kari karam tawraga ningthembagi mathakta landa hansige haiduna khalli asumna khanba yaba khalabagi tungda tamphayai gi yum aduda leiriba lairik singado maiba maibina pagadab lairik singado thadoi sana mathang parai asumna mathang parakpa adutta tinmulai mukauthoklaga sijinnabagi lewa mantra kaya amasu iduna leiramlei madu ubada thadoi sana yamna harauna lairik singado phak-tuna parai asumna mahak chahi amadi haukri lewa mantra singado tambadagi haujikti mahak suma pung phana hairaba amaibi ama haibado oirakle maramaduna mahakna ningthembada lansingnaduna landa sanbasi pamli asidagi mahakna yamna munna khalabagi tungda
ꯅꯨꯃꯤꯠ ꯑꯃ ꯌꯦꯡꯗꯨꯅ ꯅꯤꯡꯊꯦꯝꯕꯗ ꯂꯥꯟꯗꯥꯔꯒꯦ ꯍꯥꯏꯗꯨꯅ ꯆꯞ ꯌꯨꯡꯅ ꯈꯟꯈ꯭ꯔꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯦꯝꯕꯗ ꯍꯥꯟꯅꯅ ꯃꯥꯡꯖꯧꯅꯅ ꯂꯥꯟ ꯑꯃꯒꯤꯗꯃꯛꯇ ꯕꯥꯔꯇꯣꯟ ꯆꯠꯇꯕ ꯌꯥꯗꯦ ꯈꯜꯂꯗꯨꯅ ꯊꯥꯗꯣꯏꯁꯅꯥꯅ ꯂꯝ ꯈꯨꯅꯨ ꯑꯃꯕꯨ ꯐꯥꯔꯨꯔꯤ꯫ ꯑꯗꯨꯒ ꯂꯝ ꯈꯨꯅꯨ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯟꯗꯨꯅ ꯃꯀꯣꯛꯇ ꯀꯥꯝꯊꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯂꯝ ꯈꯨꯅꯨ ꯑꯗꯣ ꯊꯥꯗꯣꯛꯈ꯭ꯔꯤ꯫ ꯂꯝ ꯈꯨꯅꯨ ꯑꯗꯨꯅ ꯑꯁꯨꯝ ꯄꯥꯏꯔꯛꯂꯒ ꯅꯤꯡꯊꯦꯝꯕꯒꯤ ꯃꯅꯥꯛ ꯇꯝꯅ ꯄꯥꯏꯔꯛꯂꯤ꯫ ꯃꯇꯝꯗꯣ ꯅꯤꯡꯊꯦꯝꯕꯗꯤ ꯍꯤꯡꯒꯣꯜ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯅꯤ꯫ ꯈꯨꯅꯨ ꯑꯗꯨꯅ ꯄꯥꯏꯔꯛꯂꯒ ꯅꯤꯡꯊꯦꯝꯕꯒꯤ ꯁꯝꯕꯜ ꯑꯗꯨꯗ ꯇꯣꯡꯂꯒ ꯋꯥ ꯈꯔ ꯍꯥꯏꯔꯤ, ꯃꯗꯨꯗꯤ ꯍꯟꯗꯛꯀꯤ ꯂꯥꯛꯂꯤꯕ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠ ꯑꯁꯤꯗ ꯏꯕꯥꯅꯤ ꯆꯥꯏꯅꯒꯗꯕꯅꯤ꯫ ꯑꯗꯨꯝꯅ ꯏꯕꯥꯅꯤꯅ ꯆꯥꯏꯅꯔꯕꯒꯤ ꯇꯨꯡꯗ ꯑꯉꯝ ꯑꯉꯝꯕ ꯍꯟꯅꯔꯕꯒꯤ ꯇꯨꯡꯗ ꯂꯩꯍꯧꯕ ꯑꯗꯨꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯅꯍꯧꯔꯁꯤ꯫ ꯏꯕꯥꯅꯤꯒꯤ ꯃꯅꯨꯡꯗ ꯑꯃ ꯁꯤꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯂꯥꯜꯂꯁꯦ ꯂꯦꯞꯂꯔꯣꯏ ꯍꯥꯏꯗꯨꯅ ꯈꯨꯅꯨ ꯑꯗꯨꯅ ꯄꯥꯎꯖꯦꯜ ꯄꯤꯔꯛꯂꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯦꯝꯕꯅ ꯃꯃꯣꯟ ꯅꯣꯛꯂꯒ, ꯀꯔꯤꯁꯨ ꯂꯩꯇꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯑꯩꯉꯣꯟꯗ ꯑꯁꯨꯛ ꯊꯤꯅ ꯍꯥꯏꯕ? ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯁꯨ ꯂꯥꯟꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯤ꯫ ꯑꯗꯨꯒ ꯂꯥꯟ ꯁꯣꯛꯅꯒꯗꯕ ꯃꯇꯝꯗꯤ ꯀꯔꯝꯕ ꯃꯇꯝꯗꯅꯣ? ꯑꯩꯅ ꯄꯥꯝꯕꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯦꯝꯕꯅ ꯍꯥꯏꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯗꯨꯃꯛ ꯈꯨꯅꯨ ꯈꯔꯪ ꯑꯗꯨꯅ ꯑꯃꯨꯛ ꯄꯥꯏꯔꯛꯇꯨꯅ ꯊꯥꯗꯣꯏꯁꯅꯥꯗ ꯇꯝꯂꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯊꯥꯗꯣꯏꯁꯅꯥꯁꯨ ꯅꯣꯛꯂꯤ꯫ ꯊꯥꯗꯣꯏꯁꯅꯥꯅ, ꯑꯩ ꯈꯪꯉꯤ, ꯅꯍꯥꯛꯅ ꯅꯨꯃꯤꯗꯥꯡ ꯈꯛꯇꯃꯛ ꯂꯥꯟ ꯇꯧꯕ ꯄꯥꯝꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯁꯨ ꯈꯪꯉꯤ꯫ ꯑꯗꯨꯒꯨꯝꯅ ꯑꯩꯁꯨ ꯅꯨꯃꯤꯗꯥꯡꯗ ꯂꯥꯟ ꯇꯧꯕ ꯄꯥꯝꯃꯤ꯫ ꯑꯩꯅ ꯄꯥꯝꯕꯗꯨꯃꯛ ꯅꯍꯥꯛꯅ ꯍꯥꯏꯔꯛꯂꯕꯅꯤꯅ ꯑꯩꯅꯁꯨ ꯅꯨꯃꯤꯗꯥꯡ ꯂꯥꯟꯗꯥꯔꯛꯂꯒꯅꯤ꯫ ꯉꯍꯥꯛꯋꯥꯏꯗ ꯏꯕꯥꯅꯤꯅ ꯂꯥꯟꯊꯦꯡꯅꯈꯤꯕ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯂꯥꯟꯊꯦꯡꯅꯒꯅꯤ, ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯨ꯫ ꯑꯗꯨꯝꯅ ꯊꯥꯗꯣꯏꯁꯅꯥꯅ ꯍꯥꯏꯔꯕꯒꯤ ꯇꯨꯡꯗ ꯈꯨꯅꯨ ꯈꯔꯪ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯊꯦꯝꯕꯒꯤ ꯃꯅꯥꯛꯇ ꯊꯥꯗꯨꯅ ꯋꯥꯔꯝ ꯄꯨꯝꯅꯃꯛ ꯍꯥꯏꯍꯜꯂꯨꯔꯦ꯫ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯔꯕꯗ ꯅꯤꯡꯊꯦꯝꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯂꯥꯟꯒꯤ ꯊꯧꯔꯥꯡ ꯁꯦꯝꯕ ꯍꯧꯔꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛꯁꯨ ꯂꯥꯟꯒꯤ ꯊꯧꯔꯥꯡꯒꯤꯗꯃꯛ ꯁꯦꯝꯕ ꯍꯧꯈꯤ꯫ ꯁꯣꯝꯗꯁꯨ ꯊꯥꯗꯣꯏꯁꯅꯥꯗꯣ ꯃꯥꯅ ꯍꯩꯖꯕ ꯃꯍꯩ ꯀꯌꯥ ꯄꯨꯊꯣꯛꯇꯨꯅ ꯁꯤꯈ꯭ꯔꯕ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯊꯋꯥꯏ ꯀꯧꯗꯨꯅ ꯃꯍꯥꯛꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯟꯗꯨꯅ ꯊꯧꯅꯥ ꯍꯥꯞꯆꯤꯜꯂꯒ ꯂꯥꯟꯗꯥꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯂꯥꯟꯃꯤ ꯇꯨꯡꯈꯠꯂꯤ꯫ ꯑꯁꯣꯝꯗꯁꯨ ꯑꯗꯨꯃꯉꯥꯏ ꯅꯤꯡꯊꯦꯝꯕꯁꯨ ꯃꯍꯥꯛꯀꯤ ꯂꯩꯔꯤꯕ ꯁꯒꯣꯜ ꯂꯥꯟꯃꯤ ꯑꯃꯨꯕꯁꯤꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯩꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯂꯥꯟ ꯇꯧꯁꯤ ꯍꯥꯏꯅꯈꯤꯕ ꯅꯨꯃꯤꯠ ꯑꯗꯣ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯃꯗꯤ ꯅꯤꯡꯊꯦꯝꯕ ꯑꯃꯗꯤ ꯊꯥꯗꯣꯏꯁꯅꯥ ꯂꯥꯡꯇꯛꯅꯕ ꯑꯃꯗꯤ ꯄꯥꯈꯠꯈꯤꯕꯅ ꯃꯁꯥꯁꯤꯡꯗꯣ ꯀꯔꯤꯅꯣ ꯃꯤꯇꯧ ꯇꯧꯔꯤ꯫ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯒ ꯊꯥꯗꯣꯏꯁꯅꯥꯅ ꯄꯨꯔꯛꯀꯗꯧꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯒ ꯌꯥꯝꯅꯀꯟꯅ ꯂꯥꯟꯊꯦꯡꯅꯕ ꯊꯣꯛꯂꯕꯗꯤ ꯃꯤꯌꯥꯝ ꯈꯪꯂꯛꯀꯅꯤ꯫ ꯑꯗꯨꯝꯅ ꯈꯪꯂꯛꯂꯕꯗꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯑꯋꯥꯐꯝꯗ ꯇꯥꯒꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯏꯪꯅ ꯆꯤꯛꯅ ꯊꯕꯛ ꯑꯁꯦ ꯇꯧꯗꯕꯁꯨ ꯌꯥꯔꯣꯏ ꯈꯜꯂꯗꯨꯅ ꯅꯤꯡꯊꯦꯝꯕꯅ ꯊꯥꯗꯣꯏꯁꯅꯥꯗ ꯂꯥꯟ ꯑꯁꯦ ꯈꯔ ꯁꯨꯛꯄ ꯎꯃꯪ ꯑꯃꯗ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯈ꯭ꯔꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯊꯥꯗꯣꯏꯁꯅꯥꯁꯨ ꯌꯥꯔꯗꯨꯅ ꯃꯍꯥꯛ ꯑꯁꯨꯛꯄ ꯎꯃꯪ ꯑꯗꯨꯗ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯌꯥꯔꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯃꯈꯣꯏꯅ ꯆꯥꯏꯅꯒꯗꯧꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯌꯨꯛꯇꯒꯤ ꯅꯣꯡ ꯑꯁꯦ ꯌꯥꯝꯅ ꯀꯟꯅ ꯇꯥꯕ ꯍꯧꯔꯛꯈꯤ꯫ ꯅꯣꯡ ꯀꯟꯅ ꯇꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯤꯡꯊꯦꯝꯕꯁꯨ ꯂꯥꯟ ꯆꯠꯄ ꯍꯥꯏꯕꯗꯣ ꯇꯁꯦꯡꯅ ꯇꯜꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯥꯗꯣꯏꯁꯅꯥꯅ ꯃꯍꯥꯛꯁꯦ ꯀꯤꯔꯕꯣꯏ ꯈꯟꯈ꯭ꯔꯅꯤ ꯈꯜꯂꯗꯨꯅ ꯅꯤꯡꯊꯦꯝꯕ ꯃꯍꯥꯛ ꯁꯦꯝ ꯁꯥꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯜꯂꯛꯂꯤ꯫ ꯄꯨꯡ 9ꯃꯨꯛ ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯅꯤꯡꯊꯦꯝꯕ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯂꯥꯟꯃꯤ ꯑꯃꯨꯕꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯎꯃꯪ ꯑꯃ ꯂꯥꯟꯗꯨꯅ ꯂꯥꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯎꯃꯪ ꯑꯁꯤꯒꯤ ꯃꯌꯥꯏꯗ ꯑꯄꯥꯛꯄ ꯂꯝꯍꯥꯡ ꯑꯃꯁꯨ ꯂꯩꯔꯤ꯫ ꯑꯗꯨꯒ ꯑꯀꯣꯏꯕꯅ ꯎ ꯋꯥ ꯉꯥꯛꯇꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯅꯤꯡꯊꯦꯝꯕ ꯍꯥꯟꯅꯅ ꯌꯧꯔꯛꯇꯨꯅ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯤ꯫ ꯁꯣꯝꯗ ꯊꯥꯗꯣꯏꯁꯅꯥꯁꯨ ꯑꯗꯨꯃꯉꯥꯏ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯄꯨꯗꯨꯅ ꯂꯥꯛꯄꯅ ꯃꯐꯝ ꯑꯗꯣ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯇꯝꯗꯣ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10ꯃꯨꯛ ꯇꯥꯔꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯥꯗꯣꯏꯁꯅꯥꯅ ꯅꯤꯡꯊꯦꯝꯕꯗ, ꯂꯥꯟ ꯑꯁꯦ ꯍꯧꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯅꯪꯅ ꯑꯩꯉꯣꯟꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯄꯨꯝꯅꯃꯛ ꯉꯥꯛꯄꯤꯌꯨ, ꯑꯗꯨꯒ ꯑꯩꯒꯤ ꯂꯣꯔꯦꯟ ꯑꯁꯦ ꯅꯉꯣꯟꯗ ꯄꯤꯔꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯖꯔꯕ ꯊꯣꯛꯂꯕꯗꯤ ꯂꯥꯟ ꯑꯁꯦ ꯇꯧꯗꯕꯤꯗ ꯅꯪꯕꯨ ꯑꯩꯅ ꯌꯥꯝꯅ ꯋꯥꯍꯟꯗꯕꯤꯗ ꯍꯥꯠꯀꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯏꯟꯗꯗꯨꯅ ꯂꯥꯟꯁꯤꯟꯅꯔꯛꯄ ꯊꯣꯛꯂꯕꯗꯤ ꯅꯪꯕꯨ ꯑꯩꯅ ꯃꯤꯍꯥꯠ ꯊꯤꯅ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯊꯥꯗꯣꯏꯁꯅꯥꯅ ꯅꯤꯡꯊꯦꯝꯕꯗ ꯆꯩꯔꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯦꯝꯕꯗꯤ ꯌꯥꯝꯅ ꯍꯧꯅ ꯅꯣꯛꯂꯤ꯫ ꯑꯗꯨꯒ ꯊꯥꯗꯣꯏꯁꯅꯥ, ꯅꯍꯥꯛꯁꯤ ꯃꯍꯩ ꯈꯔ ꯍꯩꯕꯗꯒꯤ ꯅꯥꯄꯜ ꯀꯥꯔꯦ꯫ ꯅꯥꯄꯜ ꯍꯥꯏꯕꯁꯤꯅ ꯅꯍꯥꯛꯀꯤ ꯃꯍꯩꯁꯤꯡ ꯑꯗꯨꯒꯤ ꯌꯦꯛꯅꯕꯅꯤꯗꯣ꯫ ꯑꯗꯨꯅ ꯅꯥꯄꯜ ꯆꯥꯎꯕ ꯅꯪꯗꯤ ꯉꯁꯤꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯨ ꯑꯣꯏꯔꯒꯅꯤ꯫ ꯎꯃꯪ ꯃꯅꯨꯡ ꯑꯁꯤꯗ ꯅꯍꯥꯛꯄꯨ ꯂꯧꯈꯠꯄꯤꯅꯕ ꯀꯅꯥꯁꯨ ꯂꯥꯛꯇꯅ ꯁꯔꯨ ꯁꯔꯥꯡ ꯑꯣꯟꯗꯨꯅ ꯃꯇꯝꯒꯤ ꯃꯇꯨꯡꯏꯟꯅ ꯀꯪꯗꯨꯅ ꯑꯗꯨꯃꯛ ꯃꯥꯡꯈ꯭ꯔꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛꯁꯨ ꯅꯪꯒꯤ ꯊꯋꯥꯏ ꯑꯗꯨꯒꯤꯗꯃꯛ ꯀꯞꯄ ꯍꯧꯔꯣ ꯌꯥꯔꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯕꯒꯤ ꯇꯨꯡꯗ ꯊꯥꯗꯣꯏꯁꯅꯥꯅ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ,
ꯀꯅꯥꯅ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯍꯩꯕ ꯍꯦꯟꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯅꯔꯁꯤ ꯍꯥꯏꯔꯝꯂꯒ ꯊꯥꯗꯣꯏ ꯁꯅꯥꯅ ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯂꯥꯟꯃꯤ ꯑꯃꯨꯕꯁꯤꯡ ꯁꯒꯣꯜ ꯇꯣꯡꯕꯁꯤꯡ ꯑꯗꯣ ꯊꯥꯖꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯦꯝꯕꯅꯁꯨ ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯁꯒꯣꯜ ꯂꯥꯟꯃꯤ ꯑꯃꯨꯕꯁꯤꯡ ꯑꯃꯗꯤ ꯑꯇꯩ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨ ꯊꯥꯖꯤꯜꯂꯛꯇꯨꯅ ꯎꯃꯪ ꯃꯅꯨꯡ ꯑꯗꯨꯗ ꯑꯉꯛꯄ ꯃꯑꯣꯡꯗ ꯂꯥꯟꯊꯦꯡꯅꯈ꯭ꯔꯤ ꯑꯁꯨꯝ ꯂꯥꯟꯊꯦꯡꯅꯔꯛꯄꯅ ꯅꯤꯡꯊꯦꯝꯕꯒꯤ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯣ ꯇꯞꯅ ꯇꯞꯅ ꯃꯔꯥꯏ ꯆꯥꯏꯊꯔꯕ ꯍꯧꯔꯛꯂꯤ ꯊꯥꯗꯣꯏ ꯁꯅꯥꯅ ꯄꯣꯔꯛꯄ ꯂꯥꯏꯃꯨ ꯇꯤꯟꯃꯨꯁꯤꯡ ꯑꯗꯨꯅ ꯅꯝꯗꯨꯅ ꯃꯈꯣꯏꯕꯨ ꯐꯨꯕ ꯆꯩꯕ ꯑꯃꯗꯤ ꯂꯥꯛꯆ ꯈꯨꯗꯨꯝ ꯆꯟꯕ ꯍꯦꯟꯖꯜꯂꯛꯄꯒꯨꯝ ꯇꯧꯏ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯅꯤꯡꯊꯦꯝꯕ ꯃꯁꯥꯗꯣ ꯃꯊ꯭ꯋꯥꯏ ꯋꯥꯕ ꯍꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯦꯝꯕꯅ ꯀꯔꯤ ꯀꯔꯝ ꯇꯧꯔꯒ ꯃꯍꯥꯛꯀꯤ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯍꯥꯏꯕꯗꯤ ꯁꯒꯣꯜ ꯂꯥꯟꯃꯤ ꯑꯃꯗꯤ ꯑꯃꯨꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯦ ꯀꯟꯗꯧꯅ ꯄꯥꯡꯒꯜ ꯍꯦꯟꯒꯠꯀꯗꯒꯦ ꯍꯥꯏꯕ ꯋꯥꯐꯝ ꯃꯍꯥꯛꯅ ꯅꯤꯡꯁꯤꯡꯂꯛꯄꯗꯒꯤ ꯃꯄꯥꯡꯒꯜ ꯍꯥꯞꯄ ꯌꯥꯕ ꯂꯩꯋꯥ ꯀꯌꯥ ꯁꯣꯟꯕ ꯍꯧꯔꯛꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯅꯤꯡꯊꯦꯝꯕꯅ ꯃꯥꯒꯤ ꯂꯩꯖꯔꯤꯕ ꯃꯍꯥꯛꯀ ꯃꯇꯦꯡ ꯄꯥꯡꯂꯤꯕ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯟꯗꯨꯅ ꯃꯥꯅ ꯄꯨꯔꯛꯄ ꯍꯪꯒꯥꯝ ꯃꯔꯨ ꯈꯔ ꯆꯥꯏꯊꯣꯔꯛꯄꯗꯒꯤꯗꯤ ꯂꯥꯏꯃꯨꯁꯤꯡ ꯑꯗꯣ ꯃꯄꯥꯡꯒꯜ ꯀꯟꯈꯠꯄꯔ ꯀꯔꯤꯅꯣ ꯊꯥꯗꯣꯏ ꯁꯅꯥꯒꯤ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯊꯦꯡꯅꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯊꯥꯗꯣꯏ ꯁꯅꯥꯅ ꯃꯍꯥꯛꯅ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯃꯍꯥꯛꯀꯤ ꯁꯣꯟꯊꯔꯨꯔꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯁꯦ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯍꯥꯞꯈ꯭ꯔꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯂꯩꯖꯔꯤꯕ ꯁꯒꯣꯜ ꯂꯥꯟꯃꯤꯁꯤꯡ ꯑꯃꯗꯤ ꯂꯥꯏꯃꯨꯁꯤꯡ ꯑꯁꯤꯒꯤ ꯃꯄꯥꯡꯒꯜ ꯍꯥꯞꯄ ꯌꯥꯕ ꯂꯥꯏꯔꯣꯟꯗꯤ ꯑꯩꯗꯤ ꯈꯪꯗꯦ ꯀꯝꯗꯧꯁꯤꯒꯦ ꯃꯥꯅ ꯁꯣꯏꯗꯅ ꯉꯝꯈꯤꯕ ꯇꯥꯔꯤ ꯑꯁꯨꯝꯅ ꯊꯥꯗꯣꯏ ꯁꯅꯥ ꯃꯊ꯭ꯋꯥꯏ ꯋꯥꯖꯔꯤꯉꯩ ꯃꯍꯥꯛꯀꯤ ꯃꯃꯥꯡꯃꯛꯇꯗ ꯅꯤꯡꯊꯦꯝꯕ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯑꯗꯣ ꯊꯧꯖꯤꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯊꯥꯗꯣꯏ ꯁꯅꯥꯅ ꯅꯤꯡꯊꯦꯝꯕꯗ ꯀꯔꯤꯒꯤꯗꯃꯛ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯦꯝꯕꯅ ꯑꯩꯅ ꯂꯥꯛꯂꯤꯕꯁꯦ ꯅꯪꯒ ꯑꯩꯒꯁꯨ ꯆꯥꯏꯅꯁꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯃꯔꯣꯝꯗ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯕ ꯅꯨꯄꯤ ꯑꯉꯥꯡꯗ ꯈꯨꯠ ꯊꯥꯕ ꯑꯃꯥꯏꯕ ꯑꯃꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯇꯦꯝꯁꯤꯟꯅꯔꯛꯂꯕꯅꯤꯅ ꯂꯝꯕꯥ ꯇꯧꯅꯕꯗ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯃꯔꯝ ꯑꯗꯨꯅ ꯅꯪꯒꯤ ꯍꯩꯖꯕ ꯊꯥꯡꯒꯤ ꯊꯥꯡꯂꯣꯟ ꯇꯥꯒꯤ ꯇꯥꯔꯣꯟ ꯃꯈꯜ ꯁꯨꯅ ꯆꯠꯇꯨꯅ ꯑꯩꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯅꯅꯕ ꯍꯣꯠꯅꯖꯧ ꯑꯩꯅꯁꯨ ꯅꯪꯒꯤ ꯂꯨꯔꯦꯟ ꯀꯛꯇꯨꯅ ꯌꯥꯏꯕꯤ ꯂꯧꯒꯅꯤ ꯑꯁꯣꯝꯅ ꯍꯥꯏꯔꯒ ꯅꯤꯡꯊꯦꯝꯕ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯥꯗꯣꯏ ꯁꯅꯥꯒꯤ ꯁꯒꯣꯜ ꯑꯗꯨꯗ ꯃꯍꯥꯛꯅ ꯊꯥꯡꯅ ꯊꯤꯟꯈꯤ ꯑꯗꯨꯝꯅ ꯊꯤꯟꯈꯤꯕꯗꯨꯗ ꯁꯒꯣꯜ ꯑꯗꯣ ꯃꯐꯝ ꯑꯗꯨꯗ ꯐ꯭ꯔꯪ ꯐ꯭ꯔꯪ ꯆꯣꯡꯗꯨꯅ ꯆꯩꯅꯥ ꯈꯥꯝꯂꯝꯂꯒ ꯁꯤꯔꯤ ꯊꯥꯗꯣꯏ ꯁꯅꯥ ꯃꯍꯥꯛꯀꯤ ꯁꯒꯣꯜꯅ ꯁꯤꯈꯤꯕꯗꯨꯗ ꯃꯩ ꯍꯧꯅ ꯁꯥꯎꯗꯨꯅ ꯅꯤꯡꯊꯦꯝꯕꯕꯨ ꯍꯥꯠꯂꯒꯦ ꯃꯇꯥꯒꯨꯝ ꯊꯥꯡꯁꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ ꯅꯤꯡꯊꯦꯝꯕ ꯑꯔꯥꯏꯕ ꯑꯃꯥꯏꯕ ꯑꯃ ꯅꯠꯇꯦ ꯊꯥꯡꯒꯤ ꯇꯥꯗꯁꯨ ꯐꯅ ꯅꯤꯡꯊꯤꯅ ꯍꯩꯔꯕ ꯑꯃꯥꯏꯕ ꯑꯃꯅꯤ ꯃꯁꯤꯗꯒꯤꯗꯤ ꯅꯤꯡꯊꯦꯝꯕꯅ ꯊꯥꯗꯣꯏ ꯁꯅꯥꯅ ꯌꯥꯜꯂꯛꯂꯤꯕ ꯊꯥꯡ ꯑꯗꯣ ꯃꯍꯥꯛꯅ ꯉꯥꯛꯂꯗꯨꯅ ꯊꯥꯗꯣꯏ ꯁꯅꯥꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯊꯥꯡ ꯍꯥꯏꯔꯛꯏ ꯊꯥꯗꯣꯏ ꯁꯅꯥꯁꯨ ꯑꯔꯥꯏꯕ ꯑꯃꯗꯤ ꯅꯠꯇꯦ ꯃꯍꯥꯛꯁꯨ ꯊꯥꯡꯗ ꯇꯥꯗ ꯍꯩꯔꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯅꯤꯡꯊꯦꯝꯕ ꯑꯃꯗꯤ ꯊꯥꯗꯣꯏ ꯁꯅꯥ ꯌꯥꯝꯅ ꯀꯟꯅ ꯂꯥꯟꯊꯦꯡꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯑꯈꯥꯛ ꯑꯔꯥꯎꯒ ꯂꯣꯏꯅꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯅꯣꯡ ꯆꯨꯊꯔꯛꯂꯤ ꯅꯣꯡ ꯆꯨꯊꯔꯛꯂꯕꯅꯤನ ꯍꯧꯖꯤꯛꯇꯤ ꯉꯁꯥꯏ ꯊꯥꯕꯜꯒꯤ ꯃꯉꯥꯜꯅ ꯈꯔ ꯉꯥꯜꯂꯝꯕꯗꯨ ꯄꯨꯝꯃꯝ ꯃꯝꯁꯤꯟꯈ꯭ꯔꯕꯅꯤꯅ ꯎꯅꯗ꯭ꯔꯤ ꯎꯃꯪꯒ ꯑꯣꯏꯕꯒ ꯃꯉꯥꯜ ꯑꯃꯠꯇ ꯐꯪꯈꯤꯗ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯅꯤꯡꯊꯦꯝꯕ ꯃꯥꯔꯗꯨꯅ ꯎ ꯑꯃꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛ ꯂꯦꯞꯂꯒ ꯂꯩ ꯑꯗꯨꯒ ꯊꯥꯡ ꯑꯗꯨꯅ ꯃꯁꯥꯗꯁꯨ ꯁꯥꯡꯅ ꯉꯥꯛꯇꯨꯅ ꯊꯝꯃꯤ ꯊꯥꯗꯣꯏ ꯁꯅꯥꯁꯨ ꯑꯗꯨꯃꯉꯥꯏ ꯎ ꯑꯃꯒꯤ ꯃꯔꯨꯝꯗ ꯂꯣꯠꯁꯤꯟꯗꯨꯅ ꯃꯍꯥꯛ ꯂꯩꯔꯤ ꯑꯗꯨꯒ ꯃꯥꯁꯨ ꯊꯥꯡ ꯑꯗꯣ ꯃꯁꯥ ꯉꯥꯛꯊꯣꯛꯅꯕ ꯃꯑꯣꯡꯗ ꯁꯥꯡꯅ ꯊꯥꯗꯗꯨꯅ ꯊꯝꯂꯤ ꯑꯗꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯎ ꯑꯃꯠꯇꯗ ꯄꯨꯟꯅ ꯂꯨꯃꯤꯟꯅꯔꯤꯕꯗꯣ ꯃꯈꯣꯏ ꯑꯅꯤꯅꯗꯤ ꯈꯪꯕ ꯅꯠꯇꯦ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯦꯝꯕꯅ ꯁꯣꯔ ꯆꯥꯎꯅ ꯆꯥꯎꯅ ꯍꯣꯟꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯁꯨꯝ ꯃꯥꯔꯛꯄꯗꯗꯤ ꯊꯥꯗꯣꯏ ꯁꯅꯥꯗꯣ ꯊꯦꯡꯅꯔꯤ ꯃꯇꯝ ꯑꯗꯨ ꯊꯥꯗꯣꯏ ꯁꯅꯥꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯊꯥꯡ ꯑꯗꯣ ꯍꯥꯏꯔꯛꯄꯗ ꯅꯤꯡꯊꯦꯝꯕꯒꯤ ꯃꯈꯖꯥꯏꯗ ꯈꯦꯠꯈ꯭ꯔꯤ ꯃꯔꯝ ꯑꯗꯨꯅ ꯏꯈꯦꯡ ꯀꯌꯥ ꯑꯃꯁꯨ ꯇꯥꯔꯤ ꯃꯁꯤꯗꯒꯤ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯕ ꯅꯤꯡꯊꯦꯝꯕꯅ ꯃꯍꯥꯛꯀꯤ ꯊꯥꯡ ꯑꯗꯣ ꯊꯥꯗꯣꯏ ꯁꯅꯥꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯍꯥꯏꯖꯤꯜꯂꯛꯏ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯕꯗꯨꯅꯤ ꯅꯤꯡꯊꯦꯝꯕꯅ ꯑꯗꯨꯝꯅ ꯍꯥꯏꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯅꯣꯡ ꯈꯥꯛꯄꯒꯤ ꯃꯩꯉꯥꯟꯅ ꯅꯤꯡꯊꯦꯝꯕꯅꯊꯥꯗꯣꯏ ꯁꯅꯥꯗ ꯊꯥꯡ ꯍꯥꯏꯔꯛꯂꯤꯕꯗꯣ ꯊꯥꯗꯣꯏ ꯁꯅꯥꯅ ꯎꯈ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯁꯨ ꯁꯠ ꯄꯥꯛꯊꯗꯨꯅ ꯊꯥꯡ ꯑꯗꯣ ꯎ ꯑꯗꯨꯗ ꯑꯣꯏꯅ ꯄꯥꯜꯍꯟꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯅꯤꯡꯊꯦꯝꯕ ꯑꯃꯗꯤ ꯊꯥꯗꯣꯏ ꯁꯅꯥ ꯅꯣꯡ ꯑꯃꯨꯛ ꯈꯥꯛꯂꯛꯄꯒꯤ ꯃꯩꯉꯥꯟꯗ ꯑꯃꯨꯛ ꯊꯥꯡ ꯑꯗꯣ ꯌꯥꯟꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯟꯊꯦꯡꯅꯔꯤ ꯁꯣꯝꯗꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯥꯏꯃꯨ ꯇꯤꯟꯃꯨꯁꯤꯡ ꯁꯒꯣꯜ ꯂꯥꯟꯃꯤꯁꯤꯡ ꯑꯗꯣ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯊꯦꯡꯅꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯎꯃꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯊꯥꯡ ꯌꯥꯟꯅꯕꯒꯤ ꯃꯈꯣꯜ ꯍꯧꯅ ꯇꯥꯕꯗꯨꯗ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯑꯊꯥꯞꯄꯗ ꯊꯥꯡ ꯌꯥꯟꯅꯕꯒꯤ ꯃꯈꯣꯜ ꯇꯥꯔꯤꯕꯁꯤꯕꯨ ꯑꯗꯨꯒ ꯃꯤꯑꯣꯏ ꯀꯌꯥꯅ ꯂꯥꯎ ꯈꯣꯡꯕꯒꯤ ꯃꯈꯣꯜꯁꯨ ꯇꯥꯔꯤ ꯀꯔꯤꯅꯣ ꯀꯅꯥ ꯀꯩꯗꯧꯕ ꯌꯧꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯊꯪ ꯍꯧꯒꯠꯅꯔꯛꯇꯨꯅ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯃꯄꯥꯟꯂꯥꯡꯗ ꯊꯣꯛꯇꯨꯅ ꯌꯦꯡꯅꯔꯛꯂꯤ
ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯇꯝꯄꯥꯛ ꯑꯗꯨꯗꯒꯤ ꯆꯠꯈꯠꯂꯒ ꯂꯩꯔꯤꯕ ꯆꯤꯡꯁꯤꯡ ꯑꯗꯨꯒꯤ ꯑꯅꯤꯁꯨꯕ ꯆꯤꯡꯂꯣꯟ ꯅꯥꯄꯣꯝꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯈꯔ ꯂꯥꯟ ꯁꯣꯛꯅꯔꯦ ꯍꯥꯏꯕꯁꯦ ꯃꯈꯣꯏꯅ ꯈꯪꯕ ꯉꯝꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯌꯥꯝꯅ ꯀꯅꯥ ꯀꯅꯥ ꯂꯥꯟ ꯁꯣꯛꯅꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯆꯠꯂꯨꯁꯤ, ꯀꯔꯤꯒꯨꯝꯕꯗ ꯍꯨꯞꯊꯔꯛꯂꯕꯗꯤ ꯑꯩꯈꯣꯏ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯤꯑꯣꯏ ꯈꯔꯁꯨ ꯍꯥꯏꯅꯔꯗꯨꯅ ꯃꯈꯨꯠꯇ ꯃꯩꯅꯝ ꯄꯥꯏꯗꯨꯅ ꯊꯥꯗꯣꯏꯁꯅꯥ ꯑꯃꯗꯤ ꯅꯤꯡꯊꯦꯝꯕ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯟꯊꯦꯡꯅꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤ꯫ ꯁꯣꯝꯗꯅ ꯊꯥꯗꯣꯏꯁꯅꯥ ꯑꯃꯗꯤ ꯅꯤꯡꯊꯦꯝꯕ ꯌꯥꯝꯅ ꯀꯟꯅ ꯊꯥꯡ ꯍꯥꯏꯗꯨꯅ ꯐꯨꯅꯔꯤ꯫ ꯑꯗꯨꯕꯨ ꯃꯄꯥꯡꯒꯜ ꯀꯟꯕ ꯅꯤꯡꯊꯦꯝꯕꯅ ꯍꯦꯟꯈꯤꯕꯅ ꯊꯥꯗꯣꯏꯁꯅꯥꯗꯣ ꯍꯧꯖꯤꯛꯇꯤ ꯊꯥꯡ ꯐꯥꯎꯕ ꯅꯤꯡꯊꯤꯅ ꯄꯥꯏꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯤ, ꯃꯁꯥꯗꯣ ꯋꯥꯕꯅ ꯂꯣꯏꯔꯤ꯫ ꯅꯤꯡꯊꯦꯝꯕꯅ ꯑꯃꯨꯛ ꯍꯥꯏꯊꯔꯛꯄꯗ ꯊꯥꯗꯣꯏꯁꯅꯥꯒꯤ ꯊꯥꯡ ꯑꯗꯣ ꯆꯦꯠꯅ ꯄꯥꯏꯕ ꯉꯝꯂꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯈꯤꯕꯅ ꯃꯁꯤꯡ ꯈꯪꯂꯛꯇ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯦꯝꯕꯅ ꯊꯥꯗꯣꯏꯁꯅꯥꯗ ꯅꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯊꯥꯡ ꯑꯗꯣ ꯄꯥꯏꯈꯠꯂꯨꯔꯒꯅꯨ, ꯑꯩ ꯅꯪꯕꯨ ꯍꯥꯠꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯥꯗꯣꯏꯁꯅꯥꯅ ꯂꯝ ꯍꯦꯟꯗꯨꯅ ꯑꯗꯨꯃꯛ ꯊꯥꯡ ꯑꯗꯣ ꯄꯥꯏꯈꯠꯇꯨꯅ ꯅꯤꯡꯊꯦꯝꯕꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯀꯌꯥ ꯑꯃ ꯇꯧꯔꯛꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯅꯤꯡꯊꯦꯝꯕꯅ ꯊꯥꯗꯣꯏꯁꯅꯥ ꯅꯍꯥꯛꯁꯦ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯑꯩꯒꯤ ꯂꯣꯏꯅꯕꯤꯅꯤ, ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛ ꯊꯥꯡ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯄꯥꯏꯔꯒꯅꯨ, ꯑꯗꯨꯒ ꯑꯩꯒꯤ ꯏꯐꯝꯗ ꯂꯥꯟꯗꯥꯒꯦ ꯂꯃꯟ ꯈꯨꯝꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯨꯔꯒꯅꯨ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯊꯣꯛꯈ꯭ꯔꯕꯗꯤ ꯊꯣꯛꯈ꯭ꯔꯕ ꯉꯥꯛꯇꯅꯤ, ꯃꯔꯝ ꯑꯗꯨꯅ ꯅꯪꯁꯨ ꯀꯣꯅꯨꯡꯗ ꯍꯜꯂꯨ, ꯑꯩꯁꯨ ꯌꯨꯝ ꯃꯣꯡꯕ ꯏꯔꯥꯟꯖꯥꯏꯗ ꯑꯩꯒꯤ ꯂꯩꯔꯤꯕ ꯑꯩꯅ ꯄꯣꯔꯛꯂꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯒ ꯂꯣꯏꯅꯅ ꯍꯟꯈ꯭ꯔꯒꯦ꯫ ꯑꯗꯨꯅ ꯅꯍꯥꯛ ꯅꯪꯒꯤ ꯀꯣꯅꯨꯡꯗ ꯅꯪꯒꯤ ꯂꯩꯖꯔꯤꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯁꯦ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯣ꯫ ꯑꯗꯨꯝꯅ ꯅꯤꯡꯊꯦꯝꯕꯅ ꯍꯥꯏꯔꯕꯁꯨ ꯊꯥꯗꯣꯏꯁꯅꯥꯅ ꯑꯩꯗꯤ ꯀꯣꯅꯨꯡꯗ ꯂꯩꯇꯕ ꯀꯨꯏꯔꯦ, ꯑꯩꯅ ꯂꯥꯛꯂꯤꯕꯁꯤꯁꯨ ꯀꯣꯅꯨꯡꯗꯒꯤ ꯂꯥꯛꯄ ꯅꯠꯇꯦ, ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗꯒꯤ ꯂꯥꯛꯂꯤꯕꯅꯤ, ꯑꯗꯨꯒ ꯅꯪꯒꯤ ꯂꯩꯔꯤꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯕꯨ ꯃꯥꯡꯍꯟꯕ ꯅꯠꯇ꯭ꯔꯒꯅ ꯅꯪꯕꯨ ꯃꯥꯡꯍꯜꯂꯝꯕ ꯅꯠꯇꯅ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯀꯣꯅꯨꯡꯗꯁꯨ ꯍꯜꯂꯣꯏ ꯍꯥꯏꯗꯨꯅ ꯊꯥꯗꯣꯏꯁꯅꯥꯅ ꯍꯟꯅ ꯋꯥꯁꯛꯂꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯦꯝꯕꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ, ꯏꯕꯥꯅꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯆꯥꯡꯌꯦꯡꯅꯔꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯦꯝꯕꯅ ꯊꯥꯗꯣꯏꯁꯅꯥꯒꯤ ꯃꯉꯛꯁꯝꯗ ꯊꯥꯡ ꯑꯗꯨꯅ ꯍꯥꯏꯊꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯊꯥꯗꯣꯏꯁꯅꯥꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯗꯨꯅ ꯉꯥꯛꯈꯤ, ꯑꯗꯨꯕꯨ ꯉꯥꯛꯄꯗꯣ ꯃꯄꯥꯡꯒꯜ ꯌꯥꯎꯔꯛꯇ꯭ꯔꯕꯅꯤꯅ ꯉꯥꯛꯅ ꯃꯈꯧꯔꯤ ꯑꯗꯨꯗ ꯊꯥꯡ ꯑꯗꯨꯅ ꯈꯔ ꯌꯥꯟꯈꯤ, ꯃꯔꯝ ꯑꯗꯨꯅ ꯏꯁꯨ ꯐꯖꯅ ꯊꯣꯛꯂꯤ꯫ ꯊꯥꯗꯣꯏꯁꯅꯥ ꯈꯪꯂꯤ ꯅꯤꯡꯊꯦꯝꯕꯒꯤ ꯃꯈꯨꯠꯇ ꯃꯍꯥꯛ ꯑꯁꯦ ꯁꯣꯏꯗꯅ ꯃꯥꯏꯊꯤꯔꯒꯅꯤ ꯍꯥꯏꯕꯁꯤ, ꯑꯗꯨꯕꯨ ꯁꯤꯒꯦ ꯍꯥꯏꯔꯕꯁꯨ ꯂꯥꯟꯐꯝꯗꯒꯤꯗꯤ ꯃꯥꯏ ꯑꯣꯜꯂꯔꯣꯏ ꯈꯜꯂꯗꯨꯅ ꯊꯥꯗꯣꯏꯁꯅꯥꯅ ꯅꯤꯡꯊꯦꯝꯕꯒꯤ ꯃꯔꯥꯏꯕꯛ ꯃꯄꯥ ꯆꯞ ꯆꯥꯅ ꯊꯥꯡ ꯑꯗꯨꯅ ꯍꯥꯏꯊꯔꯛꯄꯗ ꯅꯤꯡꯊꯦꯝꯕ ꯃꯍꯥꯛꯀꯤ ꯊꯥꯡꯅ ꯉꯥꯛꯈꯤ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯊꯥꯡꯅ ꯉꯥꯛꯄꯗꯨꯗ ꯉꯥꯛꯅ ꯃꯍꯥꯛꯁꯨ ꯃꯔꯥꯏꯕꯛ ꯑꯗꯨꯗ ꯊꯥꯡꯅ ꯁꯣꯛꯈꯤꯕꯗꯒꯤ ꯏ ꯊꯣꯛꯂꯤ꯫ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗꯤ ꯊꯥꯗꯣꯏꯁꯅꯥꯅ ꯅꯤꯡꯊꯦꯝꯕꯗ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯁꯣꯛꯍꯜꯂꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯅꯤꯡꯊꯦꯝꯕ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯗꯨꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯗꯣ ꯑꯔꯣꯏꯕꯤ ꯁꯥꯐꯨꯗ ꯍꯥꯏꯔꯛꯄꯗ ꯊꯥꯗꯣꯏꯁꯅꯥꯒꯤ ꯃꯉꯛ ꯀꯛꯈ꯭ꯔꯤ꯫ ꯃꯁꯤꯗꯒꯤ ꯊꯥꯗꯣꯏꯁꯅꯥꯒꯤ ꯃꯉꯛ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯁꯥꯗꯣ ꯇꯣꯉꯥꯟ ꯇꯥꯗꯨꯅ ꯅꯣꯡꯃꯔꯛ ꯑꯗꯨꯗ ꯂꯩꯔꯤ꯫ ꯊꯥꯗꯣꯏꯁꯅꯥꯅ ꯍꯦꯛ ꯁꯤꯈꯤꯕꯒ ꯊꯥꯗꯣꯏꯁꯅꯥꯒꯤ ꯃꯤꯆꯪꯗ ꯂꯩꯔꯝꯕ ꯇꯤꯟꯃꯨ ꯐꯠꯇꯕ ꯂꯥꯏꯃꯨ ꯐꯠꯇꯕ ꯄꯨꯝꯅꯃꯛ ꯑꯗꯣ ꯊꯥꯗꯣꯏꯁꯅꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯁꯤꯗꯒꯤꯗꯤ ꯅꯤꯡꯊꯦꯝꯕꯅ ꯃꯍꯥꯛꯀꯤ ꯂꯩꯔꯤꯕ ꯁꯒꯣꯜ ꯂꯥꯟꯃꯤꯁꯤꯡ ꯑꯃꯗꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯍꯥꯛ ꯃꯌꯨꯝ ꯃꯣꯡꯕ ꯃꯔꯥꯟꯖꯥꯏꯗ ꯍꯟꯈ꯭ꯔꯤ꯫ ꯑꯗꯨꯕꯨ ꯊꯥꯗꯣꯏꯁꯅꯥꯗꯤ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯃꯤꯔꯦꯜꯒ ꯃꯍꯥꯛꯅ ꯀꯧꯊꯣꯛꯂꯨꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯎꯃꯪ ꯑꯗꯨꯗ ꯂꯩꯍꯧꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯅꯤꯡꯊꯦꯝꯕꯗꯣ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯄꯗ ꯈꯨꯟꯖꯥꯁꯤꯡꯒ ꯊꯦꯡꯅꯕꯗꯒꯤ ꯑꯣꯖꯥ ꯃꯥꯏꯕꯗꯤ ꯀꯗꯥꯏ ꯆꯠꯄꯤꯔꯨꯔꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯦꯝꯕꯅ ꯑꯩ ꯂꯥꯟ ꯇꯧꯔꯨꯔꯤꯕꯅꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈꯤ꯫ ꯃꯌꯥꯝꯁꯨ ꯅꯤꯡꯊꯦꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯇꯨꯅ ꯀꯔꯤ ꯂꯥꯟꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯦꯝꯕꯅ ꯏꯁꯥ ꯀꯟꯖꯅꯕ ꯂꯥꯟꯅꯤꯗꯃꯛ ꯍꯥꯏꯔꯒ ꯃꯍꯥꯛ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈ꯭ꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯌꯥꯝꯁꯨ ꯃꯥꯒꯤ ꯌꯨꯝꯗ ꯍꯟꯖꯤꯟꯅꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯅꯤꯡꯊꯦꯝꯕ ꯊꯥꯗꯣꯏꯁꯅꯥꯕꯨ ꯌꯥꯏꯕꯤ ꯂꯧꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯃꯍꯥꯛ ꯃꯍꯧꯁꯥꯒꯨꯝ ꯏꯪꯅ ꯆꯤꯛꯅ ꯌꯨꯝ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯒ ꯄꯥꯟꯃꯤꯟꯅꯈꯤ꯫ ꯑꯗꯨꯕꯨ ꯊꯥꯗꯣꯏꯁꯅꯥꯗꯤ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯣ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯎꯃꯪ ꯑꯗꯨꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫